Pumnamakpu Mangang Movie Review na Taramna Okjeri. Machiso amuk action thriller category da chanba. Bharat Ane Nenu haiba short film amamu puduna lakjeri. Film asi 2018 gi April gi tang kulda release tawkibani. Film asi gi director Koratala siva. Film asi na fangkiba rating sing di IMDb da 10 gi manung da 7.4, Rotten Tomatoes da 88% gi fresh rating fangi. Aduga Google users na 82% gi like piri. Film si da saktam langiba sing di Bharat Ram gi saktam da Mahesh babu, Vasumathi gi saktam da Kiara Advani, Varadarajulu gi saktam da Prakash Raj. Film si explain tawo matam da Oikhiba langkiba yauraba sungak biyu. Film si gi hek horukpada London da ulai. Convocation ceremony du Bharat Ram du khara thengtakna lai. Mana mafam du hek yorukpaga magi ming kauthorai. Magi certificate adu hek Kusinabaga waza aduna hairi. Mahak si yamna special oiba misakni. Mahakna handak fangliba degree ase ahan banatte. Magi di manga suba degree ni. Waza aduna mu Bharat ta onsilaga hairi. Bharat nangna asumna matang mai si adum tamthari base kari wakaldagino. Bharat na hairi. Aina kari gumba ama tambahe haurakpaga kadom dagino khangde aigi wakalol asida Makatana kharaga tamthago haibagi ithilama adum phaurai. Oja aduna makhati amuk kari tawdoino haibada Bharatna hojiki oina di khangdri haraglami. Hojik Bharat tu magi lepamda mulai. Mana Europaga magi uncle du mathwai nungaitana leirami. Magi uncle du mabu ubada hairai. Ko laklambani nangi babado stroke tawbadagi doctor da pukhatpada laikanaba ngamdana leikhidre haraglambani. Wai tu tabda Bharat tu mathamoi shoklai. Panthapa tawdana mahak flight tongduna India da thorakle. Flight manungda mana angang oiringai thawdo khara ningsinglai. Aduga sin asi pass da hangatuna ulai. Bharat tu school he halakpaga mama bu kuikau kautuna thirai. Mana kaudu taraduna mama du Bharat ki manakta sangladuna munna yenglaga hirai. Nang asi ice cream charakpra. Bharat tu khumdana tuminlai. Mama na makha muktana hanglakpaduda Bharat na hirai. Subhas na saba ubaduda aisu ama sarai ima. Mama na muharai doctor na nang ice cream chaba yate hairakpa natra matung charoi haina promise to. Bharat tu mama gi makhut tu pairaga matung chararoi haina promise tawrame. Mathangi sinda Bharat tu mama na tumlamdai gi wari libirame. Bharat na hairai ima baba do karam kanda lakani. Mama na mu nangi baba do thabak khara gi chathokibani ma hayeng soidana laklani. Bharat na mu handak lakpadagi di chalaroi daba natra. Mama namu adu di haiba ngamdiye nangi baba na tawribase tawda yadaba thabak ngaktanine. Asumna masabu themlaga tumankre. Sigi matung sin asi numidangi athengba matam amu ulai. Bharat ki mapa Ragaba du yumda halakle. Ragaba si magi thabak ki dabak marup singa kuichat chatnaba langnabada yumda matam chana hanjilaktuna magi masaga unaba phawba phajana phangdrabani. Bharat ki mapa Ragaba ga luna tinaba mamanaba Varadarajulu na hayeng di kharangana chatse hairam laga Ragababu thanam laga chatkre. Bharat ki mapado imung da chaglai. Bharat ki khonjel na background da hairai. Aigi babaga magi marupka makhoi ani anoba political party ama semnaba honabada mathau yamna chillabane. Ragabadu chakcha na sana hairai. Icha nupaga phau aise ningthi nungaina laiminaba phangdrabani ne tawrise. Bharat ki mama na hairai kaishu khalunuda magi di aina phajana yengsilli. Ragaba Rao namu nang hidak di matam chana sariba natra. Bharat ki mama du kaishu haiduna tumina lay. Madhangi numini mama na thabak tawringai Bharat tu mama bu kautuna chansilai. Magi makhutu da kaigumba khara taibadu munna yenglaga mama du haugatkre. Bharat su haugatlaga soigre hairai. Mama na kaigino hairakpada Bharat na ngasi su ice cream charure hairaklami. Mama na hairai nangna ice cream charubagi sori haibadu di araibani. Nang nangarang sakkiba wasakto thugaibedu phai haina khanbra. Wasakpa haibase misak amada thajaba piraba matamda da sakkadabani. Adubu nangna tawritudi thajaba manghanbani. Ekhoi miyoibana hinglibase thajaba amagi dabangtani. Yengo numit ase mayumda changkhribase. Mana nungti numit khudingi yumda changkhiba matamda hayengdi ma amuk soidana thorakani haina wasak ama adum saklibane. Mana sakliba wasakse kaidana adumak hayengsu thorakani. Kaigumba magi wasak ase thugaiduna mana amuk hana thoraktrabadi kai oigani khallo
Malemse matam chuppagi oina pumam mamkhrani aikhoi mioibase numitkumna haidokhiba wa ngakna puksel sengna leirabadata mayamna mabu thagatnabane adubu haidokhiba wa ngaktraba mioi adugi punsi adudi numit thoktraba mamlaba nungdangumbane matangi numini nong ngalakpaga Bharatna haugalakpada maga tuminnaribi mamado siduna leiramle magi mapadi nganta haugallaga chatkhrabanina magi nupi sire haibadu khanglamde kona pau pibadagi magi maru Varadarajulu ga loinana mayumda lakle asumna makhoigi chanabigi matung inna asiba masadu mathau mangam loisinkhre numit kharani haukhre Bharat amadi magi mapa Ragabadu mathwai inung nungaite Varadarajulu laktuna hairai Ragaba adumai wakhaldo unglaga leiranu election se kuidrabane aduna Rayala simada aikhoigi mirep oigadaba mido kanano nakai sengnaba tawro sumaina wakhal nungaitana kayam kuina leigadauri Ragabana hairai aina kamdauna ichanupasi matomda hundoktuna kuichat chatkadauri banu Varadarajulu si magi mingse asambida Barada haina Ragabana kaubane Baradana hairai o angang sigi oire nangna matha sari base nang amuk hana nupi ama thina badause magi wadura Ragabana karino hairi dubu hairakpaga Ragabana mu makha tarai hoi nangi dawaktadi nupi darka ta khidaba yai adubu Bharat ki damaktadi mama amadi yamna mathau tai maru oina hujik lairiba situation asida mama ama yamna mathau tare nangna dumai sung wakhal nungaitana unglaga leirabadi angang sina hena nungairaroi adumai tawrabadi nangi politics ki mangliba manglandusu mangphaunaba kaidaunungda ngamlaroi Ragabadu pakhum pidana wakhan munna khanduna lei asumna Ragabadu amuk nupi amagal hongle Ragabadu magi thabaktu chatkhre Bharat su school chalamdai mama da chatluge hairame adubu hoitamak hairaga apopi mama nattabanina kaya thawoi bidre Bharatu mathwai nungaitana school chatkhre hujik atombi mama dugi masa amasu phangle aduga amaromda Bharatu mama atomina kaya thawoi bidre Bharat ki khonjel na background da hairai aina aigi ima atombi gi minungsi phangnaba kaya ra khonaki adubu madugi kanaba karisu laikide aina matam ayambada aigi marup Subhas ki mayumda maga loinana laiki Subhas ki mapadu Bharat amadi Subhas makhoi ani na tumliba ka dugi thongdu hapet hanglaga yenglamnaga amuk thokre Subhas ki mapa asini ngasa phiram haurakpada Bharat ki mapa sire haina pautam lakpa angkal adu makhoi ani tumme khanduna thongado lonsillamlaga thokhibani adubu Bharat ti tumba yadre mathangi numini Subhas ki mapaga mamaga du Bharat hoigi yumda lai aduga hairai ai ki Premila su London gi hospital amada thabak phangle aduga Bharat ka Subhas ka makhoi ani su yam nungsina loinaje aduna yarabadi makhoi ani se kaina danaba Mahesh punna ada tamhanningi madura Ragabana London da tambagi wara hairakpada Subhas ki mapana hoi hairai Ragabana mu hairai madi angang oibagi sum mamana baga lapna bado nungaijada taurine kaishu hena sida serious tarunuda Subhas ki mama Premila namu hairai mata sengna aikhoi ki tung ilakpa pamba male aikhoi su anauba mafam aduda chatpa haibase ahanbadadi Subhas matomda hundopase nungairoi aduna Bharat makhoi ani punna adum leijasanu Ragabana machanupa Bharat pu koksinduna hairai Bharat nangbu London da chatpa pambrane nangbu aikhoi yaudana mafamtuda leirubada kaisu tawroidro Bharat na kaisu tawroi Subhas ka aiga punna school su chaminadoini hairakname Ragabadu magi nupi atombida haiphet amu yenglai sigi matung sina si present da mu lai Bharat tu flight manung aduda haukhiba thodok singdu ningsinglaga mamit usillaga mathamoi soknu lai mana yum yorokpada mi mayam ama tillaga leiramle nong su suri imung changlaktuna Bharat tu mapagi photo aduda thawai nungaitana yengduna leiringai manju du changlaktuna magi bag tu pusinkhre mama atombi tu su kaple Bharat su yengdamag yengi mama su yengai Bharat ka Varadarajulu ga wari sare Varadarajulu na hairai ma asma su leibaga weather sina ingchin lakpaga sur hon bawabadagi hospital da pukatpani aikhoina di mahak to tamna phagalakani khallubani adubu khanghaudana ngarang nong nganphung tawrakpatuda laikhidabane nang yorokpa ngairaga magi aroiba mathau mangamse pangthoksira haina khanarambani adubu
मागुम्बा अचौबा लीडर अमना लैतबसिदा मयामगी थमोइदु पुबा थांगबा ngamखिदबने लो एंड ऑर्डर की फिवम कंट्रोल तौबा वारकनी खंदुना मयामदो सॉल्व तौनबा अमता ngairaba पाम्बै थिरकपदा मागी मथौ मंगमदो अथुबदा लोइसनबा दरकार तारखिबने भारत नाइरई इपागी अरोइबा मथौ मंगमदो कनाना तौखि Varadarajulu नाइरई नंगी नानाव पाना तौखिबने भारत तु मनाव निपा सिद्धार्थ ना तुमलिबा कादुर चंगलक्तुना हाइरई हाय सिद्धार्थ आइगी मिंग भारत आई नंगी नयामने मसीना ताकपदि भारत सी मतम सांगना युमदा लाक्त्रे हाइबने भारत ना मखामु तारई आई मतम चाना यौरोपा ngamखिद्रे अदुबु नंगना बाबागी अरोइबा मथौ मंगम पांगथोकपगिदमक्तदि याम हरावे आई नंगबु सुथागली मथंगी सिंदा सीएम रगबा लाइखिद्रबनिना अनौबा सीएम काना ओइरकपा याय हाइना टीवी डिस्कशन लापदु भारतसु येंगदुना लै खरा अमना मागी नुपीना ओइरकपा याय हाइरि खरा अमना मु Varadarajuluna ओइरकपसु याय हाइनरि तंजादुदा मंजू चंगलक्तुना चाना थक्नबा खरा पिसिलै भारत नाइरई मंजू कैगिनो सिद्धार्थ वा मचिर अमता ngangribase मंजू नाइरई कैगिनो खंगदे माना सुमाइना तौरिबसे इमादासु बाबादासु अमता nganगदबनि डॉक्टर नदी कैसु तौरोय हाय मा होजे होजे मेडिकल ट्रीटमेंट खरदी तौरिबनि मथंगी नुमिनी भारत तु गाड़ी थौदोलगा थोरई गाड़ी तु खामनिंगाइदा मी मयाम अमना फुटपाथ गाड़ी खरा थौगतुना ट्रैफिक की नियम थुगाइबसिंग अदु उबदा मागी वाखलदा यामना ngakpa ama faurame ट्रैफिक पुलिस सु सेरान तुरान फोन वारी सादुना लैरि नुपा अमसु रेड सिग्नल ngana मागी गाड़ी मचा दु थौरगा चटखिबदु भारतना मुन्ना येंगले ग्रीन ngalakle haiduna गाड़ी दु थौबा हौबदा ऑटो अमना नियम लाना क्रॉसिंग तौरकपदा भारत तु गाड़ी तो खामे तौरीबा मवोंगदु उबदा लंदन दा तौरकपदुगा पुरा ताइवनबदुदा भारत तु पुंगंगाई सोमदा पार्टी की मियोइसिंगदु सीएम कनाना ओइगनि हाइदुना वा खन्नरि दामुना Varadarajulu दाहिरई मियाम से होजिक सीएम कनाना ओइगनि हाइना यामना लांगतकनरे नंगा रगबगदि पार्टी असिगी मिटना कोंगनि हाइबा फौ याय नंगना सीएम ओइबदा पार्टी की ओइनदि यामना हरावगनि अदुबु मियामना हाइनाबदा नंगदि सीएम ओइनिंगबगी इंटरेस्ट लैते सुहाय नंगना ओइबा पामदबदो कैसु कायदे अदुगा अमना अमु आइगे मियाम अमदि एमएलए खरना आई ओइना ओइहनिंगबगी वाफमदो फोंदोरए Varadarajulu वा अमता nganगदे येंगनमगी येंगई दामुना अमु मखा तारई नंगना चानबीरबदि आई ओइरबसु कैसु कायदे अदुगा नंगना मी अतोपा अमा खल्लबसु मदुगी डिसीजन दुदा आई यागनी अदुना होजिक सीएम खनबा हाइबसे नंगी डिसीजन दा लैरे होजिकी ओइनदि आइसु अमुक चटखरगे मथंगी सिंदा मिनिस्टर अमगा Varadarajulu ga उनरमे मिनिस्टर अदुना हाइरई लाइखिद्रबा सीएम अमदि सारगना आइबु पॉलिटिक्स दा पुसिलक्तुना होजिकति मिनिस्टर फावबा ओइरे आइगिदि सारना सीएम ओइरबसु कैसु कायदे अदुबु मयामना हाइनबदा सारदि सीएम ओइनिंगबगी अपामबा लैति हाय कैगुम्बा सारना सीएम पामद्रबदि आई ओइरसु ओइजगे आइगी खुंगंगी मियोइसिंग आइगी सपोर्टर्ससिंगना आइबु सीएम सोइ खलकनी हाइनसु आशा चाउना तौना हौडी हंदकसु Varadarajulu तु वा अमता nganगदे मथंगी सिंदा रगबा लैखिद्रबा मतुंगदा मखोइगी चनबीगी मतुंग इन्ना थौरम अमा पांगथोकलमे थौरम अदुदा ऑपोजिशन की एमएलए सिंगसु लाई ऑपोजिशन लीडर शिल्पाती राव अमदी मनोहर दु भारत होइना लैरिबा नाकाला दुर चंगलाई Varadarajulu ना भारत तु रगबागी मचानुपाने हाइना मसक ताकलमे अदुगा भारत ता मखोइ अनिबुसु मसक ताकलमे नुमिदांगी मतमनी भारत ना पोत चै लोसिलिंगाइदा Varadarajulu तु चंगलाई भारत नाइरई आई ngasai nungthil nangbu unage laambani आई hayeng ayuk लंदन चनबा फ्लाइट टिकेट कगले Varadarajulu ना टिकेट तु माना कैंसिल तौख्रबनि हाइरई अदुगा लेप्तुना लैरिबा भारत पु फमथनबा हाइरगलमे Varadarajulu ना मखामु तारई नंग मतम खरा सिदा लैथदबा याररोय नंगना सीएम ओइरदबने वाहिदु ताबदा भारत तु यामना ngakलमे मसादु नर्वस ngak चले अदुगा हाइरई कैनु हारिबा वासिबो आइना कमाइना सीएम ओइगदोइनो आइना मफमसे थादोलगा लंदन दा अमुक चटख्रबदि मफमसिदा अमुक लाकदबसु मांद्रे Varadarajulu ना हाइरई सीनतना अतोपा पांबै लैतबगिनि नंगी बाबा हेक लैखिदबदगी पार्टी की मरक्ता चरांगनबा याम थोरए अदुना पार्टी की मरक्ता लैरिबा चरांगनबसी फहनबा अतोपा पांबै अमता लैता तौबने भारत अमु अदुबु पुनमक्से आइगदि मरी लैनदेदरा आइदि मफमसिदा चौरकपसु नत्ते Varadarajulu ना नंग रगबगी मचानुपाने सी कैदमुंदा कावगनु नंगना सीएम की फम पाइदुना थबक तौबगी राइट नंगोंदा चाउना लै भारत तु यानिंगदना हौगलगा हाइरई आई मदु पामदे
फम से पाइबगी ख्वाइदगी मतिक चाबदी नंगनी कईगी नंगना सीएम ओयु याद्रिबनो भरतराजुलु नाहरई आईडी पार्टी की ओइबा रेस्पॉन्सिबिलिटी चाउन पुरी मयामनसु आइबु ओइना बाहाय अदुबु मदु ओइथोकपा यारोय पार्टी असिने हेक पावर पाइरकपदगी हाइना दुना लाकपसे नंगी बाबाना सीएम ओइबा आइना पार्टी की रेस्पॉन्सिबिलिटी लोइना लौबा सीनी अदुम मतम सांगना चथादुना लाक्लिबसे पार्टी की चौखत थौरांग तौनबा रेस्पॉन्सिबिलिटी दुना आइगी इथौने होजिक लैरिबा पार्टी की चरांगनबसिदा सीएम से लान हेक खल्लुबदा पार्टी से पुंगलोय लोयगदोइनी अदुना पार्टी असे काइदनबा नंगना सीएम ओइदा यादबने भारत नामु आइदी मफम सिदा लागबा नुमित 10 दा ngairi मफम सिकी चना लोनसर अमत्ता आइना खंगबसु नते भरतराजुलु नामु मेपुम खुदिंगमकी अहौबा हाइबसे लोइना लेगनी आइना नंगी नतेंगसु पांगनी येंगो भारत आइखोइना राजनीति चंगलखिरबसे स्टेट असिगी फानबा तत खंदुना चौखनबा तत तौबा हाइबसिगी पांदमदा चंगलखिबने अदुबु लंबी असे मपुंग फाद्रिङाइदा नंगी बाबादी ताइबंग पान थादोक्तुना चटख्रे मियामगी खनबदा माना नंग फावबा फजना येंगसिनखिदबने अदुबु मा मधुदा कैसु नुंगाइतबा फावखिदे मरमदी स्टेट असिगी मियामगी फनबा थाबक तौरिबनी खंदुना नंग आइना हारिबसे भाव अमुदा ताव असुक सांगना सही कुमंगा चंगना सागलकपसे अरानबा डिसीजन अमना लेमना मांगहनबा पामदे नंगना अमुकदा भाव तानबतो मसा अमा ओइना नंगी बाबाना निंगजरंबा मंगलान से थोंगनबा होनो नंग अहिंग अमा मुन्ना अमुकदा खल्लो भारत वा अमता ngang भरतराजुलुसु कादुदगी अमुक थोखरे मा थोखिबगा मपागी फोटो फगलांगदा थेलिबदुदा भारत मुन्ना येंगदुना लै असुमना मथंगी नुमित अमदा भारतपु सीएम ओइना वासक लौरमे महाना वासक लौबगी वा ngang पुक्सियल सेंगना मयांगीदमक थाबक तौगनी हाइबा वाहिदु हाइरकपदा मादी तेलिगु मरोलदु कया खुलोइदबदुदा वादु हाइबदा लटलम्मे अदुगा वाहिदु अमुक हल्लगा हाइरई असुमना माबु सीएम ओहनबसिदा पार्टी की एमएलए खरनदी यामना सावरमे मथंगी नुमित्ता भारतना मागी ऑफिस चनबा थोरकपदा मागी पर्सनल सेक्रेटरी भास्करदु ngaiduna leiramle भास्करने मागी मसक्तु भारतता ताकलमे भारतना पर्सनल सेक्रेटरी अदुबु फम्मु हाइरमे पर्सनल सेक्रेटरी अदुना हाइरई सर आइसे नंगी बाबागी पीएस ओइनसु leirakpane भारतना मु पीएस अदुदा मखुना पाइरिबतो कइनो हंगलकपदा खबरनी हाइरई मदुदा भारतना आईडी तेलुगु से फजना खुलोइदे अदुना अमुक्ता खबरगी हेडलाइन दो पारकलो हाइरलमे भास्करना खबरदु पारई असुम पारकपदा भारत की इमेज सोकपा याबो वाहै खरा यावबदुदा खबरदु पाबा लेबलमे भारतना कैदौरे हंगलकपदा सुबोधियम न्यूज़पेपर न सारगी मरमदा ग्यानमेन तादबा खरा इरि हाइरलमे मदुदा भारतना मखा ताना मुक पारकलो हाइदुना खबरदो पाथरई सुम पारकपदा ngarang भारतना वासक लौबु मतमदा वाहै अमा लटना हाइखिबा अदु खबर अदुदा इरकलमे मरु ओइबा वाहै पाउ सुमना हाइबा हाइतमा माना कमाइना लेबागी थाबक थौरमदा पुक्सिल सेंगना थाबक तौदोइनो हाइना खबर अदुदा यावरमबने अदुगा मु मखा ताना खबर अदुदा हाइरिबना वाहैदो सुमना हाइबा हाइतबदो नाकालमदा थमख्रो तौगदबु मा मसादु पुक्सिल सेंगदौरिब्रा हाइबा वाफम असिना सोशल मीडियादा मयामना हंगबा अचौबा वाहंग अमा ओइरे वाहै सिंगदु ताबदा भारतना हौगतुना होजिक मोइना सोई हाइबा वाहैदो करी हाइबा वाहैनो हंगलाई मदुदा पीएस अदुना वाहैदो अमु हाइरई होजिक भारतु स्क्वाड मयांगा लोइनना मागी सीएम ऑफिस तमना लाई ट्रैफिक सिंगना सिंधुना माना लाकदबा लंबीदु पुंगांग हंगलमे भारत हाइरई कईगिनो लंबी से मी हांग हांगी से लाकदबा गाड़ी मखै ट्रैफिक ना लोइना थत्तुना थमख्रबरा ड्राइवर दुना सर सीएम की कन्वॉय ना चटपदा अयेट अपन लैतनबा लंबी से ngayak थिंगबने मदुदा भारतना कईगिनो हंगलकपदा कईगुमा लंबी थिंद्रबदी अखोइदा अयेट अपन ओइगनी अदुगी सुमथक्ता मियाम सिंगसे ngangnaba दुकी मतिक वाबा ओइ हाइना ड्राइवर अदुना हायरलमे भास्करना मु सर सरना तौरिबा थाबकसे प्रजा मियामगिनी अदुना मोइगी फनबा थाबकतो मतम चाना तौगी हायरबदी मियामसु सुंबा खुदोंग चादबा खरदी मायोंगनबा ताबनी भारत वा मखा तारक्त्रे सुम लाकपदा सीएम की ऑफिस यौरे माना सीएम की चेयर दो हेक फमथबगा ऑफिसर खरा चंगलाई ऑफिसर अमना लैचबुन अमा पीरगा हायरई सर आइगी मिंग श्रीवास्तव चीफ सेक्रेटरी ने भारतना मखोइसिंग अदुबु फमथहलमे चीफ सेक्रेटरी ना हायरई सिदा लाक्लिबसे सर की पर्सनल टीम नि सर की असिस्ट तौनबा अखोइ लैजरे भारतना मु नोइनसु हेना खांगलंगबनी आइना सीएम ओइरक्लिबसे याम थाजदना सट ओइरखिबनी अदुना इसेंग सेंग हायरबदा आइदी स्टेट सिगी थबक थौरम मयाम से करीमता खंगदे
Wahaidu tabada officer singdo nungai tabagi sakpam ulle. Bharat nam harai aina haise asumani. Masina noida nungai tabadi farongani. Noina aibu wakhan tana ba support tawiduna khangdaba sing tapiyo. Aduga simasu thajau ai je takpada yamna thuna haigan ba misakni. Ai aduna yam thuna haigani. Aisu ngami ba makhaidi honaraga noigi mai oinaba tawgani. Chief Secretary namu Sagidama akhoi leijari all the best. Sir akhoi na hiyeng ayukta ihan hanba oina conference ama sinjare. Conference tu da hoji leiriba issue mayam do sir da soitana haijaraga. Bharat namu conference sigi mamang da hoji oiriba traffic problem sing do ai khangba pame. Chief Secretary na hoi harai. Bharat namu mari leinaba officer sing yawa meeting ama thuna silo. Chief Secretary na hayeng ayung ngana yaroidra hairakpada Bharat na hojimak sinbadi yaroidra hairaklame. Madudagi Bharat na hairiba meeting ado police singju yauna meeting ado pangthuklame. Bharat na hairai noisu hena khanglamnani oiriba traffic ki fivam se sathina fivam chadre. Police officer amana hoi sir. Bharat namu kamai tawrino sibo. Hojiki police officer du namu hairai mafam se mi yamna kungna taba mafam ni sir. Asuk yamna mi se handle tawba haiba se yamna waba thabak ni sir. Bharat namu aduni aikhoina hojik tawgadaba se miyambu bahap tahanba makhoida rule fazana khanganba ama mathau tare. Aina haigodriba wase tabadadi nungairamdabadi ya. Adubu sida mayamsina traffic da chatliba se jungle da sa singna chatlibaduna bu hena niti niyom naina chatli. Footpath trafau gyarmen tadana gari pangthau da thaure. Police officer aduna mu ai sukan hona jari hairakpada Bharat na kada ai phawno noina honariba se hairaklame. Police officer aduna mu aikhoina yam toina patrolling chatli aduga one way street chu thamduna honari. Adugi sumathakta traffic signal masing chu hengalhalli. Aduga miyam da hena gyan tanaba traffic ki matang h kaya ama su tawkhre. Bharat na traffic fine gi matang da mu hanglaklame. Atoba police officer amana driving license pai da basingidi lupa chaunga fine lawi haraklame. Bharat na lupa chaunga do lising tara da ontho haraklame. Police amana mu signal jumping gina lupa lising ama lawi harakpada madu su lupa lising kunda ontho haraklame. Hojiki police officer aduna amuksu gari thauna mobile pai bagi su lising amani harakpada Bharat na Chief Secretary da onsinduna madugina lupa lising kun manga ohenba yaroidra haraklame. Police officer aduna mu menman tadana section dana gari thaubagina lupa lising amal lawi harakpada maduna lupa lising kuntha ohellu haraklame. Bharat na hairiba wai singdu tabada officer sing adudi wa machira mata ngangdana tumina leina khre. Bharat na hairai noina anauba file lesa se semduna aikhoida tharakpa taragadi aikhoina wahaidu haraba tungda mahangna karigumba ma khangdabadagi Chief Secretary da onsinduna order adugi maming kai kawi haraklame. Maduda Chief Secretary na government order GO haibani sir haraklame. Bharat namu officer sing adu onsilaga noina list do tharaklaba tungda aikhoina GO ama issue tawna batauge. Chief Secretary namu harai sir wafam se atopa singa amuktang tanaraga tawhaninge. Bharat namu hanadai su noina khanaraga tawraga lako wafam duda ohomba gaibu puraklage. Secretary namu adubu sir amukta di khandhaninge masina mayamda aduki mati awaba oigani. Bharat namu miyam singse akiba haibado maset amata aina moigi mafamda ude Mr. Srivastav miyoi bana hengni baje samaj haiba amasu leibri. Aduna mipung khudimang samaj asiki chana kangron bu kina charhanduna moigi oiba daita su khanghanba mathau tai. Asumna haikiba rule anobado chalaiduna mayamda fan chauna thelame. Kanagumba sel jam thoktaba kangbudadi thamagi tolo phawa loina chatkre. Aduga fine thiba ngamdraduna gari yonthoklaga fine oina thiba su yaunare. Anoba rules atuda saunaba kangbu kharasu support tawba kharasu yaurame. Pawda su fine sigi matangda mayamna pendaba amadi support tawduna ngangba singsu yaroglame. Khara mana fine thidau saru public transport ta chapna phare haibasu yauri. Mathangi sinama da Chief Secretary tu Varadarajulu ki yumda laktuna wari saringai da Bharasu yoksilai. Varadarajulu na nangi hanba CM oiba numito kamai tawi hanglame. Bharat na hairai ahanba numinina kaibu tawdoino da aigi team gi miyoi singdo aingonda gi senior oiba ngakta aduna khara naha oiba team oiragadi aingonda hena nungaigani. Varadarajulu namu nangna tawrise pumnong nauba thabakne aduna ariba experience laiba miyoi sing mathau tagani. Aduna senior sing tu da nangonda hena khunong charakani. Bharat namu aina haibadi naha oiba officer di magi wadu mapung phadringai marak thatlaga Varadarajulu namu oiningbo oisanune aina haisini
nangi team do numit kharani leiraga soidana nangsu nungairakani ado nangi anoba traffic rules tuju ai tare nang aingonda hana tanaramlabadi fagadabani ne Bharat amu aina lauriba phirep to chumme khallaga tawkhrabane Varadarajulu na phai adusu chief secretary da amu onsilaga thokliba anoba rule sigi matangda district khudingmaktagi lakpa public reaction sing adu aingonda update tawba kawgano chief secretary tu hoi haramlaga chatpa hobaga Varadarajulu na khamlaga home minister du lao hai ko hairaklame chief secretary tu thokibaga Varadarajulu na makham tarai Bharat matungdi nang ware bama laudringai da ai amadi cabinet ka hana tanaramo Bharat tu nopet tawraga mangak nome mathangi sinda Bharat tu magi office tamna amu lai gari manung dane baskar da onsin duna hairai traffic fine gi matang dubo mayam kai hainari ge baskar na hairai sir miyam se tasengna wakal yam nungai nadre ai gi marup amasu red light thalingai da gari thaurubagi lupa lising kun fine thigre fine do aingonda gi sel puraga ni mana thigri bado Bharat namo nangi marup to matung di adumai tawdana bal hayo nangna kayam koina mangonda sel puhan bangang gadoino asum lakpata film sigi heroine oiriba Vasumathi hoi kangbudu laptang laibadu ubada Bharat tu thongnaw rom da yengi asum gari do thorakpada Vasumathi hoi lairiba mapadu yorokpada yengdaba saduna lona yengi mana CM office yorokpada reporter mayamna omsinduna leiramle reporter amana anowa fine dugi matangda public ki reaction khangbirabra hanglai atopa reporter amana mu nangi praja singda asuktam thiba thabak tawri do kaigino haraklame reporter amana mu nangna decision asi laudringai karimta khalaudabra wafang khara thammu haraklame baskar na harai asigi nupasini wasak lawbagi matangda sargi image songnaba mawongda khabar ikibado mamingna subarao kobane subodinium pausegi reporter ni changnaba tawsi sar Bharat tu changba horamlaga wakhal ama laktuna hapet leplaga paumi sing adugi manak changlai wahang mayam ama mathang hanglai adubu ma pakhum ama ta pite subarao na lauriba phirepse kanamta ta tana hudrabra hanglakpada Bharat na changsinduna subarao na pairiba microphone du lauraga mamangda wasak laubada mana haibada latkiba waidu hayamlaga chatkre mana tawribadu ngasai subarao na waidu hapet soikibagi pauche ta hapaga miyamna masak thinaba honakibadu laman khumlibane asuna numito mo hokre mathangi numini gari manungda Bharat na hirai baskar nupi do ngasi kari dress selam dong male wai du tabada baskar du bab taramde Bharat namu aina haibadi bus ngai phamda lairamba nupi du ngasi di kari phijol set ka dong mali haibani ne baskar na sir aina kamai khangani Bharat namu sum khallo adu haibagi bu nangna thabak che ta tawsunate baskar namu ngasi se Shravana Suprakaram numine aigi nupisu mugagi traditional sari sharahubane kaiguma nupiduna aikhoigi chanabi ngangna chatpa oiramladi ai nupina serahuba phijol adumak soidana selangoni sar wari sana asum lakpada bus ngai phamaduda baskarna haiba dress tumak selaga Vasumathi du leirame adubada Bharat tu harauna baskar gi lengjumda he haina harauna tharai baskar du mana haibadu chumbaduda yamna haraujarame mathangi sinda Vasumathi gi yumda mulai mamanabi masel Bharat ki maramda wari sare magi masak phajaba nupa manba mawong matawduda ngondrang sanari mamanabi versana harai ma se pakhang ne kaiguma mana noida luhong se harakle khallasine noi hongadra Vasumathi na yare oiroidaba manglando manglanu adu sharu sana badu hanamta chatho tanjatra kol ama lai haiduna Vasumathi na hawat ke tawbada Barsana ma oina pairurage hairaga hoikre kol tawrikliba adu Bharat oirami mana Vasumathi bu amuta pahan bi au hairaklame Barsana nang kanano hangbada Bharat ni hairakpada Barsana sakka lop hairai karamba Bharat no nangbo CM Bharat lo Bharat namu harauna nangdi ai chief minister Bharat ni kamai khangliba Barsana mu o aikoina hojik lona wari sabado tatholaga kol tawrko natro Bharat tu nganglap tauna ai CM Bharat ni haraklame maduda Barsana matang sadana prank tawra adi namai do kai gira yamna thuna phone ase thamo phone thambaga Vasumathi na kanano hairakpada Barsana CM Bharat saraga khairakpani hairame mamanabi Vaishali namu madugi shinudo soidana oiramgani nami kharani mamangdagi na mana Vasumathi bu question senari base ai khoina sanari ba wari se lona taraba tungda call torba soidana oiramgani mado
Tanjadꯨꯗ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯕꯔꯁꯥꯂꯤꯗꯨ ꯃꯥ ꯑꯣꯏꯅ ꯄꯥꯏꯔꯒꯦ ꯍꯥꯏꯔꯒ ꯍꯧꯒꯠꯈ꯭ꯔꯦ ꯍꯟꯗꯛꯁꯨ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯚꯥꯔꯠꯀꯤ ꯑꯣꯏꯔꯝꯃꯦ ꯚꯥꯔꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅꯦ ꯚꯥꯔꯠ ꯍꯧꯖꯤꯛꯇ ꯀꯣꯜ ꯊꯝꯈꯤꯕꯗꯣ ꯑꯩ ꯕꯁꯨꯃꯇꯤꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ ꯕꯔꯁꯥꯂꯤꯅ ꯑꯃꯨꯛ ꯁꯤꯅꯨ ꯅꯪꯅ ꯏꯅꯛ ꯅꯛꯄ ꯃꯐꯝꯗ ꯑꯃꯗ ꯂꯣꯠꯂꯒ ꯄ꯭ꯔꯦꯡ ꯇꯧꯏ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯩꯅ ꯅꯪ ꯊꯦꯡꯅꯔꯗꯤ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯚꯥꯔꯠꯅ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯑꯩ CM ꯚꯥꯔꯠꯅꯤ ꯕꯔꯁꯥꯂꯤꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯀꯛꯊꯠꯂꯤ ꯚꯥꯔꯠꯅ ꯕꯁꯀꯔꯗ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯀꯣꯜ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯀꯟ ꯂꯥꯎꯔꯤꯁꯤꯕꯣ ꯕꯁꯀꯔꯅ ꯑꯃꯨꯛ ꯁꯥꯔꯅ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯑꯩ CMꯅꯤ ꯍꯥꯏꯔꯗꯤ ꯀꯅꯥꯝꯇꯅ ꯊꯥꯖꯔꯝꯂꯔꯣꯏ ꯑꯔꯣꯏꯕ ꯇ꯭ꯔꯥꯏ ꯑꯃꯨꯛꯇꯪ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯇꯧꯁꯤꯜꯂꯝꯃꯤ ꯍꯟꯗꯛꯇꯤ ꯕꯁꯨꯃꯇꯤꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ ꯚꯥꯔꯠꯅ ꯑꯃꯨꯛꯁꯨ ꯑꯩ CMꯅꯤ ꯕꯁꯨꯃꯇꯤꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯕꯁꯨꯃꯇꯤꯅ ꯑꯩꯅꯤ ꯕꯁꯨꯅꯤ ꯍꯥꯏꯔꯛꯄꯒ ꯚꯥꯔꯠꯅ ꯍꯥꯏ ꯍꯥꯏꯔꯛꯂꯝꯃꯤ ꯕꯁꯨꯃꯇꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯍꯦ ꯃꯤꯁꯇꯔ ꯑꯩꯈꯣꯏ CMꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯪꯅ ꯂꯣꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯄ꯭ꯔꯦꯡ ꯀꯣꯜ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯀꯣꯜ ꯁꯨꯝ ꯇꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯒꯤ ꯕꯕꯥꯗ ꯍꯥꯏꯒꯅꯤ ꯚꯥꯔꯠꯅ ꯍꯥꯊꯨ ꯍꯥꯏꯔꯛꯏ ꯑꯩꯅ CMꯅꯤ ꯍꯥꯏꯔꯗꯤ ꯅꯣꯏ ꯁꯨꯡꯊꯥ ꯊꯥꯖꯔꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯐꯣꯟ ꯕꯨꯛ ꯂꯩꯔꯒꯗꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯅꯝꯕꯔꯗꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗ ꯂꯥꯏꯟꯗ ꯇꯧꯔꯛꯑꯣ ꯑꯣꯄꯔꯦꯇꯔꯅ ꯀꯣꯜꯗꯣ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯅꯪꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯗ ꯕꯁꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯃꯥ CM ꯚꯥꯔꯠꯅꯤ ꯍꯥꯏ ꯑꯗꯨꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯅꯕ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯔꯁꯥꯅ ꯍꯥꯏꯔꯛꯏ ꯃꯥ ꯁꯨꯝ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯁꯤꯜꯂꯛꯑꯦ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯗꯣ ꯀꯣꯜ ꯇꯧꯔꯒ ꯑꯝꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤꯗꯅ ꯑꯁꯨꯝꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯅꯝꯕꯔꯗꯣ ꯊꯤꯔꯒ ꯇꯧꯔꯝꯃꯤ ꯕꯁꯨꯃꯇꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯀꯣꯜ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯃꯦꯗꯥꯝ ꯑꯩ ꯕꯁꯨꯃꯇꯤꯅꯤ ꯍꯥꯏꯔꯛꯄꯒ ꯁꯦꯀꯦꯟ ꯑꯃꯠꯇ ꯉꯥꯏꯕꯤꯌꯨ CMꯗ ꯀꯅꯦꯛ ꯇꯧꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯅ ꯃꯌꯥꯝꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯁꯣꯔ ꯇꯞꯅ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ ꯀꯣꯜꯗꯨ ꯍꯦꯛ ꯀꯅꯦꯛ ꯇꯧꯔꯛꯄꯒ ꯚꯥꯔꯠꯇꯨ ꯀꯣꯜ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯍꯦꯂꯣ ꯕꯁꯨꯃꯇꯤ ꯍꯥꯏꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯕꯁꯨꯃꯇꯤꯅ ꯍꯥꯏ ꯁꯥꯔ ꯍꯥꯏꯕꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯃꯌꯥ ꯀꯥꯔꯒ ꯂꯩꯈ꯭ꯔꯦ ꯚꯥꯔꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯣꯜ ꯗꯥꯏꯔꯦꯛ ꯇꯧꯁꯤꯜꯂꯒ ꯀꯟꯐ꯭ꯌꯨꯁ ꯆꯠꯍꯟꯕꯒꯤ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯥꯛꯄꯗ ꯅꯪꯅ ꯕꯁ ꯉꯥꯏꯐꯝꯗ ꯑꯌꯨꯛ ꯈꯨꯗꯤꯡ ꯂꯦꯞꯄꯗꯨ ꯎꯏ ꯃꯌꯥꯝꯗꯨꯗꯒꯤ ꯅꯪꯅ ꯏꯇꯣꯡ ꯇꯣꯡꯍꯜꯂꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯏꯐ ꯐꯖꯩ ꯕꯁꯨꯃꯇꯤꯗꯤ ꯃꯌꯥ ꯀꯥꯔꯒ ꯂꯩꯔꯦ ꯀꯔꯤꯁꯨ ꯈꯨꯝꯈꯤꯗ꯭ꯔꯦ ꯚꯥꯔꯠꯅ ꯑꯃꯨꯛ ꯑꯩ ꯅꯪꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯦ ꯀꯣꯐꯤ ꯊꯛꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯕꯁꯨꯃꯇꯤꯗꯨ ꯁꯥꯔ ꯍꯥꯏꯅ ꯇꯞꯅ ꯀꯧꯖꯔꯛꯄꯗ ꯚꯥꯔꯠꯅ ꯍꯌꯦꯡ ꯎꯅꯁꯤ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯁꯨꯃꯇꯤꯅ ꯃꯥꯗꯤ ꯀꯣꯂꯦꯖ ꯆꯠꯀꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯔꯠꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯣꯐꯤꯁ ꯂꯥꯛꯇꯧ ꯂꯩ ꯑꯌꯨꯛ ꯄꯨꯡ 8:30 ꯁ꯭ꯋꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯣ ꯃꯐꯝꯗꯣ ꯑꯩ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯕꯒ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯪꯕꯗ ꯀꯣꯐꯤ ꯊꯛꯃꯤꯟꯅꯁꯦ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯆꯥꯟꯁ ꯑꯁꯤ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯒ ꯕꯁꯨꯃꯇꯤꯒꯤ ꯃꯄꯥꯗꯨ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯍꯧꯒꯠꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯆꯠꯁꯤꯀꯣ ꯍꯥꯏꯅ ꯏꯪꯒꯤꯠꯁꯨ ꯇꯧꯔꯝꯃꯦ ꯕꯁꯨꯃꯇꯤꯒꯤ ꯃꯄꯥ ꯑꯁꯤ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜꯅꯤ ꯁꯣꯝꯗꯁꯨ ꯚꯥꯔꯠꯅ ꯕꯁꯀꯔꯗ ꯀꯔꯝꯕ ꯃꯐꯝꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯚꯥꯔꯠꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯣꯇꯣ ꯑꯃꯗ ꯄꯨꯂꯞ ꯂꯥꯛꯂꯦ ꯃꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯆꯪꯍꯟꯗꯅꯕ ꯇꯧꯔꯛꯄꯗ CMꯅ ꯏꯟꯚꯥꯏꯠ ꯇꯧꯕꯅꯤ ꯍꯥꯏꯕꯗꯒꯤ ꯆꯪꯍꯜꯂꯛꯂꯝꯃꯤ ꯚꯥꯔꯠꯅ ꯀꯩ ꯆꯥꯁꯤꯒꯦ ꯍꯪꯕꯗ ꯕꯁꯨꯃꯇꯤꯅ ꯀꯣꯐꯤ ꯑꯣꯏꯅ ꯊꯛꯁꯤ ꯍꯥꯏꯔꯛꯄꯗ ꯚꯥꯔꯠꯅ ꯍꯥꯏꯔꯛꯏ ꯕꯁꯀꯔꯅ ꯍꯥꯏꯕꯗꯗꯤ ꯏꯗꯂꯤꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯏꯗꯂꯤꯁꯦ ꯆꯥꯅꯤ ꯕꯁꯨꯃꯇꯤꯅ ꯑꯃꯨꯛ ꯁꯥꯔꯁꯨ ꯏꯗꯂꯤ ꯆꯥꯗꯣꯏ ꯑꯣꯏꯗꯤ ꯑꯩꯁꯨ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯥꯗꯤ ꯖꯨꯏꯁ ꯑꯣꯏꯅ ꯊꯛꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯔꯠꯅ ꯕꯁꯀꯔꯗꯨ ꯐꯝꯊꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯅꯕ ꯑꯣꯔꯗꯔ ꯇꯧꯔꯨꯒꯦ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯚꯥꯔꯠꯅ ꯕꯁꯨꯃꯇꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯕꯁꯨꯃꯇꯤꯅ MBA ꯐꯥꯏꯅꯦꯜ ꯏꯌꯔ ꯇꯝꯂꯤ ꯍꯥꯏꯕꯗ ꯃꯈꯥ ꯀꯩ ꯇꯧꯒꯦ ꯈꯜꯂꯤ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯕꯁꯨꯃꯇꯤꯅ ꯑꯗꯨꯃꯛꯀꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯟꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯔꯠꯅ ꯑꯃꯨꯛ ꯀꯩꯁꯨ ꯀꯣꯏꯒꯅꯨ ꯅꯪꯅ ꯕꯁ ꯁ꯭ꯇꯦꯟꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯌꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ ꯚꯥꯔꯠꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯗꯣ ꯁꯦꯡꯅ ꯌꯥꯝꯅ ꯐꯖꯩ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯁꯀꯣꯔꯠꯀ ꯂꯣꯏꯅꯅ ꯅꯨꯡꯇꯤꯒꯤ ꯆꯠꯄꯗꯨꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯤꯒ ꯍꯥꯏꯔꯛꯄꯁꯤꯗꯤ ꯁꯦꯡꯅ ꯊꯥꯖꯔꯨꯗꯦ ꯃꯪꯒꯨꯝꯕꯅꯤ ꯇꯟꯖꯥꯗꯨꯗ ꯕꯁꯀꯔꯗꯨ ꯆꯥꯅꯕ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯂꯣꯏꯅꯃꯛꯇ ꯌꯦꯡꯕ ꯅꯠꯇꯦꯗ ꯕꯁꯨꯃꯇꯤ ꯈꯛꯇꯗ ꯌꯦꯡꯕꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯁꯛꯄꯝ ꯍꯟꯖꯤꯜꯂꯦ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ CM ꯑꯃꯅ ꯁꯨꯃꯥꯏꯅꯒ ꯁꯛ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯕꯁꯨꯃꯇꯤꯅ ꯑꯃꯨꯛ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁ ꯑꯃꯗꯤ ꯐꯥꯏꯟꯒꯤ ꯃꯇꯥꯡꯗ ꯇꯧꯔꯤꯗꯨꯗꯤ ꯁꯦꯡꯅ ꯐꯩ ꯑꯗꯨꯕꯨ ꯂꯝꯕꯤꯁꯨ ꯐꯖꯅ ꯁꯦꯝꯖꯤꯟꯕꯗꯤ ꯗꯔꯀꯥꯔ ꯇꯥꯔꯤ ꯌꯥꯔꯒꯗꯤ
khonggaliba fine singduna lambi singse semjenbiba yaroidra magi wadu tabada Bharatna yamna phaba wani harai Bhaskar na marak thatuna asigi wafamsidi aikhoina hana khanaduna leirabadudi sar Bharatna illisi yamna hawi haiduna wadu thaitokre Vasumathi na mu sida leibaga mapalamda leirubaga ani sigi khenaba kyam leige sar Bharatna mu adugidi yam khenareda tongan ba sangsar amamamne Vasumathi na mu ara sar ithanda leibra Bharatna hoi haina khumlai Vasumathi gi mamanabi Salajana girlfriend di leibra hanglaklame Bharatu nokpet tawraga leite khumlai Vaishali na mu traffic rules ki matangna paikhaliba thabak si loiraga atopa kari amu thabak paikhat ki khanbiri sar Bharatna hojikidi kari tawdoino khangdri hairpaga Bhaskar na chanaba matam yaure sar chalasi haraklame Bharatna assembly gi matam yaure unasi haibada lakpibagi thagatsari hairakpaduda mamanabi amana hairai aikhoigidi adum sangle sar sarna anytime hairakpa yagani Bhaskar na sar su sangani schedule yenga haraklame hojik Bharatu assembly hall da lagle mana seme oibadagi ihan hana pangthokpa assembly ni speaker na magi ahan manumini aduna mayamna mabu taran opiyu haraklame hojik Bharat changlakpaga assembly haure speaker na opposition party Sripathi Rao bu wa ngang na haraklame Rao na harai madam speaker hojik paliba lenga amadi aikhoi ki anowa CMC na leiriba lenga ase democracy ni haiba ningsinglamoidra haiba I bhab tadre taseng na moina khaliba wakhal asidi ningthau palingai matamda mapagi mahut machana khubam paihobado adumaina khanba sumale aduna bu magi mapa lai khitraba tungda machanu pa sina semgi sitse pairibane government haiba se praja mayang gi seba tawna balaibane praja singi awara pa yengsinna lairibani adubu handakta lauriba achauba fine asina praja singda hena khudong thianba haibado oire lauriba fine singse sengna praja dagi lut tawraga praja singche hatokpa ka samanare minister amana marak thalaga harai nang amadi nangi party gi maikai dagi adumba wafam thangpa haibase yamna laibak thibani nogi party na miyam dagi lut tawduna da lakwane auto driver singi yaifana thadarak pasel longmi singi Sunday market ki namak thadarak pasel loina noina paisilaga khara khatamak chawkha thawrangda thadabane MLA amang hogaluna harai honorable speaker mana ngangi base angondane oida padaba yam mana haire asumna makhoi ani do marai tonai moi ani gi wahaudagi mayam tu charang narakpadu ubada Bharati adugumadu amukta udabatuda ngna yengduna lai speaker na charang naribadu khamjillaga Sripathi Rao da magi wadu makha amuk taru haraklame Sripathi Rao na harai honorable speaker aina thengnajarakpa software engineer amagi wari rijarake nungthi numit khudingi magi masado school da thilamlaga mana office ta chale mana masado thilamlaga office ki matam su kaidena bohona bada lambi asamba thibada niyom lana one way da chale madugi dama police na pharaga mabu penalty oina lupa lising kon manga fine thiele aina government da hangning ni ba wafamdi aduk chawa fine do thigrabani na tha amadu kamaina imung manung du sel do manage tawrongani haibasini hochi speaker na house ki leader abu wangang na ba ya pirak pada Bharat na hokatuna Sripathi Rao do onsin do harakle aikhoi ki honorable leader na hai hi wafam do aishu loina tajare wai si haibaga ruling da lairiba mayam duna dex ta thinduna magi support orai Bharat na minute amata tumin lebi ko haraklame Bharat na makam tarai aikhoi na nauna traffic ki fine chauna lawbasina praja da khudong chadaba mayong na halle haibasigi marik chuma wafam thambikre adubum madam masigi problem se solve tawgi hairabadi ilai na tawba yai miyoi amatana fine thibe mathau stade moina traffic rules fazana inbada lupa ama fau fine takadaba nate aduna moigi thagi phangjaba sel aduna nungai na hingba dum yai asi hairaga ruling di MLA sing aduda ngasai dex ta thinbadu yare hairakadagi Bharat ki support ta dex aduda makhunna dong thilame Bharat na Rao da onsindra makha amuk tarai sarna hujik engineer gi wari ama libigre adubu mana lising ko manga do fine thikhrabasu hana tawba khras adudagi kitang handaraga adum nungaina punsi ama hingba yai adubu hena luriba wafam di sir kaigumba engineer aduna one way da niyom lana gari thawrubaduna maram oiraga mi da thomduna sirabadi imung adudi punsi chupagi oina adum warauduna nungaidana lairagani house asida famliba members sing ase afaba thabak tawnabagi dama miyamna khanbirapane makhoigi niyom lanba thabak singdo saugatnaba khalakpa mihut natte aina ipa laikhidabagi mathau mangam pangthokpa lakpa matamda
hapta kharadi aina city da koicha chatuna hawa nuksit chanabi yengki maduda aina khanglakki madudi mafam sigi miyoi singchi mana tawning ba pangtaw da tawre isu amata da thawa sade moina tawning ba du da tawi moina tawri baduna chumi haina loina lawe aduna miyambo aina gyan tahanduna masa masagi oiba thaudang singdo lawhan ba pami Madam Speaker aidi atopa lamda su chawrakpa miyoini haiba lam adudadi government so miyamsu masa masagi oiba mathau masak ningthina khangi niyom lana thabak tawrabadi dandi phangani haina su akiba faunai masina maram oiraga makhoigi punsido aduki matik phajaba haibado oihalle adubo aikhoigi leba asidadi pumnoi lore kaino tawribasi mathong maro amatta khanghanre losu ifongfongna thugaire mana thokpa amada lainare masi urubada aduki matik thamoi soi Madam Speaker mi crore sama leiba lamdam amada government phajana mathau tawdaba haibase tasengna aphaba khudam nate Madam aikhoigi punsi ase tasengna yamna khudung thiba amada leirabani Madam tanjatro opposition MLA amana harai Madam Speaker aikhoigi punsi se khudung thiba amada leiri haribase aikhoi mayambu ikaiba pibani magi se CM amana aikhoigi country asigi miyambu ikaiba pibani magi wafam se tasengna objection tawi Madam Speaker andakti Bharat tu sauna harai Madam masi sumlaba record oina leiribu wafam ne Bharat na kanna lawrakpadu opposition MLA du tuminna phamtakhre Bharat na makhamu tarai aikhoina samas amada leirabadi aikhoigi ithau masak phajana khangna thabak tawgadabane aduga niyom kaina thabak tawrabadi dandi phangani haibagi akiba amasu leigadabane fine chauna lawba tangna yaraktrabadi afaba samas ama oina ba aina sidagi hena sati ba thabak mayam ama tawrakani miyamna chanagadaba niyom kanglon mayam ama siemduna leiri masi miyamna su ingadabane Madam Speaker aina seliba rule singa sina ahongba kayam piba ngamkre haibasu nakoina khangkre aduga amu makha tarakpada aina government gi thabak tawriba miyoi sing government business sing doctors amadi politicians sing mayam su chana kanglon sing mayam ase induna chana bagidamak karamba ahenba action lakhalakani haibado mayana amuktang lamsintuna khanmiyo kana amatana logi mathakta chatpa yaroi Madam Speaker hausina makha tana khanglingba leitragadi Madam Speaker gi ayaba lawraga ai lip lawjarake waisi haramlaga Bharat tu thokpa hobaga makhamu tarai kaigumba aina masagi mathau masak khangna tawnaba akarba lo chalairak ningthau palingai matamda ningthauna tawningbada tawbagi chanabido soi ningsinglakani hojik aina tawriba city haupata ngari bane Bharat na house atudagi thorokpada MLA khara amadi hawatuna ikai khunaba ole hojik Bharat na thamoi sengna leibaki damak paikhaliba thabak thorom kaya dusu ule aduga mana makha taba police officer amadi government gi phamnai basingda mathong masak khangna thongna leina thabak tawnaba haibadusu ule mathangi sinda opposition leader gi machanupa Manoharna scam kaya tawba niyam lana lam kaya lesilamba haiba mayam adur maram moiraga magi mathakta tongan ba mafamdagi maral sirakpa adugi matangda news channel singda yaroklame mathangi sinda nupa amaga Manoharga pawda yaroliba wafam adugi matangda wari sari Manoharna harai politician amadi senjau paipa mayambu sumai maral siba haiba siti hanadagi adum chanaduna laklaba thabane nupa amaduna mo harai mayamna sumni phuni fungang bada nangse income ga chana daba manchang yam lai hai wahai du tabada Manoharna amo tawriba thabak singje aikhoi bu kalakpa yengthiba miyoi singna thawoina sinbani ai wa ama haige taw kaiguma nangna sel tandraba nangse mi oina masing thabiroi aduga kaiguma nangna kanna honaraga sel pai khalaklaba nangbu kalaktuna nangi nathakta mathong maram khangdaba maral kaya amuk sijalakani adone aina sumba menta dana maral pangsida siba se thawa sadriba se mathangi sinda Bharat ka Arvind Krishnaga unarame Bharat na hirai case ase high profile case ni praja miyamna aduki matik khangninglaga leiriba case ni nangna su hena sigi matangda khanglamnagani case ase kanamtagi khutjaudaba tasengba investigation ado pami Arvind du soidana pangthok sake sar hairamnaga hogalaga ka adudagi thokre mathangi sindamu TV pawda opposition leader gi machanupa Manohar gi case adu state government na CBCID da sinakre aduna opposition amadi ruling party gi marakta achauba lanjau ama oirakpa yai haina paw adu da palame paw adu mitra su tarame sida mitra hariba nupa asigi tongan bwari su makha tarakpada yarakini maduda mitra asi kanano haibadu soina na khangani paw adu makhamu tarai CM Bharat ki ware basi praja miyamna haraunarabasu party leader singi maraktati nungaina daba saunaba unkhatnaba thorokpa yana leiri
Somda news atu Bharat su yenglame. Tanjadra magi mama atombina pokpa manaupa Siddhartu masang amaktre haituna hospital da pukhatpagi paudo piraklame. Pantha tawdaram Bharat tu hospital da lagle. Bharat beta hiptuna lairiban manaupa bumuna yengtuna ngayaklay. Mama atombina thawai nungaitana hairai. Sak tokpaga sor honbu bai hairakpadagi hospital da prap pukhalakpane. Magi wakal sida laikhidraba nangi baba adugi wakal da lining oituna lairabane. Masina magi masase nungaipa amata khangandre. Bharat na hairai. Hayang ayuk soidana mahak hospital dagi discharge tawrani kaisu khaluno. Ai nungdang simadi Siddhartka leihorage yumda irena pothabiruro. Mama atombina amo nangdina thaw aduki matik chinbani kamdawna mafam sida Ahing laigani. Bharat na manjuda onsinduna hairai. Imaga punna yumda hallo. Hayang soidana Siddhartka punna laklage. Asumna manju amadi magi mama du hankre. Matam ngahak laibaga Siddhartu mikap thorai. Bharat na mamaga manjuga du waduna tungkre haijilame. Aduga ngahak tumin leiraga mo wa makhatare. Aisu piklingaida babaga punna laiminaba chance phawba phangide. Babado matam chupada thapak adum chinduna laikhibani. Aisu mabo aduki mating miss tawe. Aisu matamduna mangonda yam sauningki. Aduba ina chawrlaba matamda miyamna aikhoigi bababu yamna phaba aphawa mini haina sonabado aisu tarakhi. Miyamna aingonda nangi baba se yamna phaba aphawa mini mago mi amabu nangi baba oina phangjaba se narai pak phai haina phaw hairakhi. Mayangi wahidu taapdai aduki matik thamoi penki yamna su harauki. Kona thangda aigi babana tawramliba thabak to yamna chawba thabak amani haibado ai bhab tarakhi. Nang mai paklaba nupa ama habsi kanino khanglabara. Aina hainingniba wase dare heta hairage. Punsida kanada su lalaktaba migi nungaitanaba karisu tawdana maga loinaruba miyoisingbu nungsi chanana nungaina thamba misak ama khangne aikhoigi babado. Maduginama aikhoina chawthokpham thoi. Aisu nangchu babagumba misak ama oinaba honagadabane. Madutata laikhidraba babana penjagani. Aina haise aikhoi pangthokpa ngamgani khale. Asi haraga magi khutang gari duda pung yenglaga thengi haiduna Siddhartpu tumhalame. Siddhartna tumthakhibaga tanja aduda Varadarajulu su Bharat ki nakta changlai. Varadarajulu na hairai. Aisu Siddhart ki pause tabadagi lakpane. Hojik karamba phibamda lairi. Bharatna kachu thothokpa tawdre hojikta tumthakhibada ngairibane. Hayang ayukti soidana discharge tawba yarani. Varadarajulu namu ado nangna Siddhart ki nakta lairibase atopa ama lehlesu adum yaba sida. Magi wa aduda Bharatna Siddhartka laiminaningbagini haina khomlai. Handakti Varadarajulu su makha taraktana tumin nophet tawduna laikre. Makhoi ani ka adudagi thoroktuna wari makha amuk sanarame. Varadarajulu na hairai. Nangna angang oiringai sumangda chen chongduna sanakhibado ai hojik phawba mitsida uri. Aigi mitsidadi piklingai gi sakhwamdo uri. Adubu hojikti nangbu miyamna chief minister amani haina sakna sonabasi tabada ai aduki matik nungai. Asi hairaga Bharat ki lengjumda pop tharaga Varadarajulu su chatnaba thorokpa hawi. Bharatu kada amuk changkhige tawrokpada Varadarajulu na khamlaga hairai. Nangna officer khara transfer tawnaba wa hairame hai. Ado yarabadi makhoi kharadi thamko aiga tanaraba matungda transfer gi wadu amukta khanasi. Bharat namu aina kupna yengchillaba tungda officer singadu masana paigedaba laigadaba mafam singdu sinba loikre. File singdo aina sign tawbasu loina loikrabani. Varadarajulu na nofet tawraga Bharat ki nakta changsinduna hairai. Hoine farene ado fam kharadi khalaga thamo somda problem khara laibagine. Finance Secretary Gurnul SP Commissioner CBCID post mari sidi khako sigi post sing sidi party gi member sing khanaraba tungda discussion lausi. Bharanamu moi singdo government gi thabak tawba mioi ngakta natro masida party gi member singa kari mari leina handoino. Aina post sing ase semdok semjin tawribase khanba yaba khallaba tungda makhoi gi merit ta yenglaga tawbani. Hayeng nungthildagi di makhoi gi thabak singdo tawba haurani. Varadarajulu na amu nangi babana hengningai matamda sumba decision se aina da lauraga lakpane. Hojikchu party member mayam khanaraga decision se lahoningi. Bharatna aidi decision do lawba loikre. Handakki matang simadi ai isa iromdom laujaba decision se adumak tawrage. Varadarajulu du upai leitratuna haiphe chatpa hauraga amuk hanjillaktuna CBCID ki post tumadi hairakpada Bharatna marak thatlaga
posto pot chai dongna maman hunna doiro hanjin handin sum hangbaduna aingonda isara nungai taba faure handaki madang simadi ai irom do madum tawjarage Varadarajulu du upai leitratuna magi miyoi singa duga mafamdudagi thokre mathangi numini Bharat na magi escort kaloinana Siddharthpu yumda thilai Bharat na ma office ki thabak khara leire nungthilamuk lake hairaga chatke haidul mamai leithokpaga Siddharth na chatkhinu haina wanglai aduga imungda jensinkre Bharat na imung yorokpada mama atomidu thengnare Bharat na Siddharth tu hojikti irena wangang sakpa tawragani haraklame wafamdu tabada mama atomidu harauraduna doctor na hairakira hangbada Bharat na natte Siddharth masana hairambani haina khumlai mathangi chinda council of ministers sing officers sing amadi secretary sing yauna cabinet meeting torame Bharat ki oinadi masina ihan hanba cabinet meeting ni Bharat na hairei sida leiriba mayam se experience leiraba ngaktani aduna mayam si pullaga meeting tawba haibase yam phaba khongthang ni khanduna tawbane education minister na hairei sir aikoi su step mathang laklaga sigi stage se yorpani minister amana mu handaki tam se loirak padadi sir su darka leba experience kai loina fangani da Bharat na makhamu tarai aina department mayamgi information loina khongatle adubu chamamna ba kharadi leiri maru oina aharmada education department sahi khudingi government school da satra tambagi changse asuki matik hadarakli sahi khudingi satra lising yang khai gi mathakta school hongdoi school chama gi mathakta shutdown su tawkhre school kharadi satra sungai leitabagi mawong su ure adumai tawrabadi school leibagi wahan toksu leitre haina khalle education minister na harai lemhauriba school singdo shutdown tawbana hena phagani sar wahai du tabada Bharat na sakpham mama tawrokpaduda education minister na makhamu tarai aina haijabadi sir adu oiba tardi government da sel thungi awaba su kharata oira su phani haijabani Bharat na oiriba mawong se karidagi oirakpano education minister namu aina haijabadi sir mama mapa sing se private school na hena pame khungangi miyoi sing phawba macha singbo private school da thanari Bharat na free da government school da tambai mahut private ta chatlibado moibo sel lak thibadu pama jala education minister na government school di afava mai phangde aduna ni sir Bharat na nang education minister natro government school sing asi phagana bagi thabak paikhatpa yadabro education minister na wafamdu education director da oina high crow hairaklame education director na harai mama mapa singdo English medium school na hena pambagi private ta thari bane wafamdu tabada Bharat na harai government school gisu English school medium hangbadi kariya kaibale government haibase miyam gi damang leiba natra miyam gi aningba apamba thunghan ba haibasi aikhoi gi ithau natabra government school da English medium hanglaga apikpa senphamda lairik tamalabadi satra mayam ama soidana tamakani thaje PSO aduna hariba wafamdu khanajage haraklame Bharat namu handaki academy session asidagi hauraga district da English school medium ani sengwanaba tawgodabane aduga thangnaba chahida school masing henganaba tawgodabane education director na tawnaba honajage harai Bharat na harai honaba nate soidana tawgodabane private school sing da lupa lak lauribase moina kari ahen babu taklibano khangde aduga off record ta laiba school amale PB high school maming du palakpada mayam du murum sonabaduda Bharat na kaidaure haraklame minister amana harai hariba school do aikhoi education minister gini PB haibadi para brahman haibani sir education minister du nokpe tawraga harai aigi school dugi academic standard sathina wangkhraba jani sir aikhoi gi party members singi macha sing phawba tamlibane aigi miyoi singi di tonganba discourse su leiribane Bharat na education haibase sendal lambi natte education bu sendal lambi oina onthokpa tarabadi madu aikhoi gi laibak sidadi dandi phangba yai PB high school gi founder masakta khiba minister du namu karem na mong dai sir san haibiribasi school haibasi sendal lambi tokom natte masidi kathokpani natra aduna oitai PB na lak tha khuding gi fees khongalasu magi makhutta siki amata laitrise kayara saungna mayamgi dama kathoklibana wahai tu tabada Bharat na private school khudimakta inquiry tawgani haraklame aduga mahakna makha tanamu fees regulation committee ama semnaba haraklame aduga education bu lalol itik oina khanba miyoi amata lemna tharoi haina su mahakna wasaklame cabinet meeting adugi matang da su pawda yarakle aduga Bharat na haikhiba niyam sing adu indaba private school sing adu su
ꯊꯤꯡꯖꯤꯟꯕꯒꯤ ꯃꯑꯣꯡꯁꯨ ꯄꯥꯎ ꯑꯗꯨꯗ ꯎꯠꯂꯛꯏ꯫ ꯕꯁꯨꯃꯇꯤꯁꯨ ꯃꯥꯒꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯨ ꯌꯦꯡꯂꯤ꯫ ꯕꯁꯨꯃꯇꯤꯅ ꯅꯣꯛꯂꯒ ꯍꯟꯗꯛꯀꯤ ꯁꯤꯑꯦꯝꯁꯦ ꯌꯥꯝ ꯐꯕ ꯃꯤ ꯃꯥꯜꯂꯦ, ꯑꯍꯣꯡꯕ ꯈꯔ ꯄꯨꯔꯛꯅꯕ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯁꯨ ꯃꯥꯜꯂꯦ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯤꯗꯤ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯗ꯭ꯔꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯁꯨꯃꯇꯤꯗꯨ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯚꯥꯔꯠꯅ ꯏꯖꯨꯀꯦꯁꯟ ꯐꯒꯠꯅꯕ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯌꯥꯎꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯔꯅ ꯔꯤꯁꯔꯁ ꯇꯤꯝ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯕꯗꯨ ꯂꯥꯛꯂꯦ, ꯔꯨꯝꯗ ꯆꯪꯍꯜꯂꯛꯎꯔꯥ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯚꯥꯔꯠꯅ ꯃꯥ ꯃꯁꯥ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯎꯅꯔꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯥꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯇꯤꯝ ꯑꯗꯨꯗ ꯕꯁꯨꯃꯇꯤꯁꯨ ꯌꯥꯎꯔꯝꯕꯗꯨꯗ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯤꯡ ꯑꯗꯨ ꯚꯥꯔꯠꯇ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯃꯈꯣꯏ ꯑꯁꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯨ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯣꯏꯗ ꯁꯤꯟꯅꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯃꯣꯏꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯚꯥꯔꯠꯇꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤꯉꯩ ꯇꯥꯁꯤꯜꯂꯨꯗꯦ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯃꯨꯛ ꯁꯥꯔ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯂꯥꯛꯏ꯫ ꯑꯗꯨꯗꯒꯤ ꯚꯥꯔꯠꯅ ꯃꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯒꯤ ꯃꯇꯨꯡ ꯚꯥꯔꯠ ꯑꯃꯗꯤ ꯕꯁꯨꯃꯇꯤꯗꯨ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯎꯠꯂꯒ ꯏꯁꯩ ꯑꯃ ꯁꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯂꯤꯗꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯅꯣꯍꯔꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ PSO ꯆꯪꯂꯛꯇꯨꯅ CIDꯗꯨ ꯁꯥꯔꯕꯨ ꯎꯅꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯅꯣꯍꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯩ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ CID ꯑꯣꯐꯤꯁꯔ ꯑꯔꯕꯤꯟꯗꯨ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯃꯤꯡ ꯑꯔꯕꯤꯟ ꯀ꯭ꯔꯤꯁꯅ ꯀꯧꯏ, CIDꯒꯤ ꯑꯦꯗꯤꯁꯅꯦꯜ DGꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯔꯕꯤꯟꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ, ꯁꯥꯔꯒꯤ ꯏꯟꯀꯝꯒ ꯆꯥꯟꯅꯗꯅ ꯂꯦꯞꯁꯤꯜꯂꯤꯕ ꯃꯥꯟꯆꯥꯡ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯒꯤ ꯀꯦꯁ ꯑꯗꯨ ꯑꯩꯅ ꯄꯥꯏꯖꯕꯅꯤ꯫ ꯀꯦꯁ ꯑꯁꯦ ꯅꯤꯡꯊꯤꯅ ꯇꯁꯦꯡꯅ ꯊꯤꯖꯤꯟꯕ ꯄꯥꯝꯃꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯁꯥꯔꯒꯤ ꯁꯄꯣꯔꯠ ꯄꯥꯝꯃꯦ꯫ ꯃꯅꯣꯍꯔꯗꯨ ꯊꯧꯁꯥꯗꯅ ꯇꯨꯃꯤꯟ ꯂꯩ꯫ ꯑꯔꯕꯤꯟꯅ ꯑꯃꯨꯛ, ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯁꯥꯔꯕꯨ CID ꯑꯣꯐꯤꯁꯇ ꯀꯧꯔꯛꯀꯅꯤ, ꯃꯗꯨꯗ ꯂꯥꯛꯄꯤꯕ ꯇꯥꯔꯦ꯫ ꯑꯔꯕꯤꯟꯅ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯕꯗꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯒꯤ ꯄꯥꯔꯇꯤꯅ ꯗꯤꯁꯇꯔꯕ ꯇꯧꯕꯤꯔꯛꯀꯅꯨ, ꯃꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯄꯥ ꯃꯆꯥꯗꯨ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩ꯫ ꯑꯔꯕꯤꯟ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯑꯃꯨꯛ ꯃꯅꯣꯍꯔꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯀꯣꯔꯠꯇꯒꯤ ꯆꯦꯁꯨ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯧꯔꯛꯂꯒꯅꯤ꯫ ꯃꯅꯣꯍꯔꯗꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯔꯕꯤꯟ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯕꯗ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯤꯚꯤꯗ ꯗꯤꯁꯀꯁꯟ ꯇꯧꯔꯤ꯫ ꯇꯤꯚꯤ ꯑꯦꯡꯀꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯅꯣꯍꯔꯒꯤ ꯃꯊꯛꯇ ꯃꯃꯥꯡꯗꯒꯤ ꯀꯔꯞꯁꯟꯒꯤ ꯀꯦꯁ ꯑꯁꯦ ꯊꯥꯡꯒꯠꯇꯨꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯍꯟꯗꯛ CIDꯗ ꯀꯦꯁ ꯑꯁꯤ ꯁꯤꯟꯅꯕꯁꯤꯗ ꯀꯔꯤ ꯈꯟꯕꯤ? ꯑꯣꯄꯣꯖꯤꯁꯟꯒꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗꯤ ꯇꯁꯦꯡꯅ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯄꯣꯖꯤꯁꯟꯗ ꯂꯃꯟ ꯈꯨꯝꯕꯅꯤ꯫ ꯀꯦꯁ ꯑꯁꯦ ꯃꯈꯣꯏꯅ ꯅꯧꯍꯧꯅꯅ ꯄꯨꯊꯣꯔꯛꯄꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯦ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯕꯨ ꯅꯝꯊꯅꯕ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡ ꯑꯃꯅꯤ꯫ ꯗꯤꯁꯀꯁꯟꯗꯨ ꯚꯥꯔꯗꯥꯔꯥꯖꯨꯂꯨꯁꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯁ꯭ꯄꯣꯛ ꯄꯔꯁꯟ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ, ꯀꯦꯁ ꯑꯁꯦ ꯅꯧꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯦ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯁꯥꯔ꯫ ꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯗꯤ ꯑꯐꯕ ꯊꯧꯑꯣꯡ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯔꯗꯥꯔꯥꯖꯨꯂꯨꯅ ꯑꯔꯕꯤꯟꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯚꯥꯔꯗꯥꯔꯥꯖꯨꯂꯨꯅ ꯊꯕꯛꯇꯨ ꯄ꯭ꯔꯣꯁꯦꯁ ꯀꯥ ꯌꯧꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯔꯕꯤꯟꯅ ꯀꯔꯤꯕꯨꯅꯣ ꯁꯥꯔ ꯍꯥꯏꯔꯛꯄꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯦꯁꯇꯨꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯔꯕꯤꯟꯅ, ꯄ꯭ꯔꯣꯁꯦꯁꯇꯨ ꯐꯅꯌꯥꯝ ꯆꯪꯁꯤꯜꯂꯦ, ꯃꯔꯨ ꯑꯣꯏꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯂꯦ꯫ ꯃꯊꯪꯒꯤ ꯍꯤꯌꯔꯤꯡ ꯅꯪꯅꯕ ꯑꯆꯨꯝꯕꯗꯨ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯚꯥꯔꯗꯥꯔꯥꯖꯨꯂꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯅ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯑꯣꯄꯣꯖꯤꯁꯟꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯂꯧꯈꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯕꯨꯗꯤ ꯐꯪꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯌꯥꯔꯕꯗꯤ ꯀꯦꯁꯁꯦ ꯃꯇꯝ ꯈꯔ ꯂꯦꯞꯈꯣ꯫ ꯑꯔꯕꯤꯟꯅ ꯑꯃꯨꯛ, ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯔ ꯇꯧꯕꯤꯔꯛꯀꯅꯨ, ꯀꯦꯁ ꯑꯁꯦ ꯀꯅꯥꯒꯤꯁꯨ ꯈꯨꯠ ꯌꯥꯎꯗꯅ ꯇꯁꯦꯡꯅ ꯇꯧꯖꯒꯦ꯫ ꯚꯥꯔꯗꯥꯔꯥꯖꯨꯂꯨꯅ ꯅꯣꯛꯂꯒ, ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯗꯣ ꯈꯪꯉꯤ, ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯅꯗꯤ ꯚꯥꯞ ꯇꯥꯔꯣꯏ, ꯑꯣꯄꯣꯖꯤꯁꯟ ꯅꯝꯊꯅꯕ ꯇꯧꯕ ꯑꯣꯏꯅ ꯎꯒꯅꯤ, ꯑꯗꯨꯅ ꯀꯦꯁ ꯑꯗꯣ ꯂꯦꯞꯄꯣ꯫ ꯑꯔꯕꯤꯟꯅ, ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯔꯝꯂꯕꯗꯤ ꯗꯟꯗꯤ ꯐꯪꯍꯟꯒꯅꯤ ꯁꯥꯔ꯫ ꯚꯥꯔꯗꯥꯔꯥꯖꯨꯂꯨꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯑꯔꯕꯤꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯔꯕꯤꯟꯒꯤ ꯃꯀꯣꯛꯇ ꯎꯞꯂꯝꯕ ꯇꯨꯄꯤ ꯑꯗꯨꯁꯨ
ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ꯫ ꯚꯥꯔꯗꯔꯥꯖꯨꯂꯨꯗꯨ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, ꯊꯥ 3 ꯑꯁꯤꯗ ꯃꯌꯥꯝꯁꯦ ꯍꯥꯏꯕ ꯑꯃꯠꯇ ꯏꯟꯗ꯭ꯔꯦ꯫ ꯃꯃꯥꯡꯗ ꯀꯃꯥꯏ ꯇꯧꯔꯝꯃꯤ ꯅꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯗꯨꯗ ꯑꯣꯏꯔꯛꯀꯗꯕ ꯑꯐ ꯐꯠꯇꯁꯨ ꯍꯥꯟꯅ ꯈꯟꯒꯗꯕꯅꯤ꯫ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯑꯐ ꯐꯠꯇꯗꯤ ꯑꯩꯒꯤ ꯏꯊꯛꯇ ꯂꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯂꯩꯔꯤ, ꯁ꯭ꯀꯨꯜ ꯇꯝꯂꯤꯕ ꯅꯆꯥ ꯑꯅꯤꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯑꯀꯤꯕꯁꯨ ꯈꯔ ꯂꯩꯌꯨ꯫ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯣ ꯂꯩꯈꯥ ꯇꯥꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯄꯨꯂꯞ ꯋꯥꯃꯤꯟꯅꯒꯅꯤ꯫ ꯑꯗꯨꯅ ꯀꯦꯁ ꯑꯁꯦ ꯂꯦꯞꯄꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯤꯚꯤ ꯄꯥꯎꯗ ꯃꯇꯤꯛ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯐꯪꯗꯕꯗꯒꯤ ꯃꯅꯣꯍꯔꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯦꯁ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯂꯦꯞꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯀꯣꯔꯠꯅ ꯔꯥꯏ ꯇꯥꯕꯗꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯁꯨꯃꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯁꯨ ꯉꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯑꯔꯕꯤꯟꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯀꯥꯗ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯅꯣꯍꯔꯅ ꯀꯣꯔꯠꯇꯒꯤ ꯊꯣꯔꯛꯄꯗ ꯄꯥꯎꯃꯤ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯑꯃꯗ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯖꯖ ꯑꯃ ꯄꯥꯎꯃꯤꯁꯤꯡꯅ ꯎꯅꯕꯗ ꯍꯥꯏꯔꯛꯏ, ꯀꯣꯔꯠꯇ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯄꯦꯟꯗꯤꯡ ꯂꯩꯔꯤ, ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯦ꯫ ꯀꯦꯁ ꯑꯁꯦ ꯉꯝꯂꯣꯏ ꯈꯪꯅ ꯒꯚꯔꯟꯃꯦꯟꯠꯅ ꯀꯦꯁ ꯐꯥꯏꯜ ꯑꯃꯨꯛ ꯇꯧꯔꯛꯄꯁꯦ ꯇꯁꯦꯡꯅ ꯑꯄꯪꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯀꯦꯁ ꯑꯗꯨ ꯃꯥꯏꯊꯤꯕꯗꯒꯤ CM ꯚꯥꯔꯠꯁꯨ ꯃꯤꯌꯥꯝꯅ ꯐꯠꯇꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯍꯥꯟꯅꯒꯤ CMꯒ ꯆꯞ ꯃꯥꯟꯅꯩ, ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯕꯨ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯚꯥꯔꯠꯁꯨ ꯇꯤꯚꯤ ꯄꯥꯎꯗ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯚꯥꯔꯗꯔꯥꯖꯨꯂꯨꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯇꯤ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯤ, ꯑꯇꯣꯞꯄ ꯊꯕꯛ ꯄꯥꯏꯁꯤꯜꯂꯨꯔꯅꯨ, ꯃꯔꯨꯑꯣꯏꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯚꯥꯔꯗꯔꯥꯖꯨꯂꯨꯒꯤ ꯌꯨꯝꯗ ꯚꯥꯔꯠꯁꯨ ꯂꯥꯛꯏ꯫ ꯃꯥꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗꯗꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥ ꯍꯦꯛ ꯎꯕꯗ ꯃꯅꯣꯍꯔꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯏ꯫ ꯚꯥꯔꯠꯇꯨ ꯐꯝꯊꯔꯒ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯣꯜ ꯇꯧꯔꯛꯄꯗ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥ ꯈꯟꯅꯒꯗꯧꯕꯣꯏ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯚꯥꯔꯗꯔꯥꯖꯨꯂꯨꯅ ꯑꯃꯨꯛ, ꯅꯪꯅ CM ꯍꯦꯛ ꯑꯣꯏꯕꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯄꯨꯟꯗ꯭ꯔꯤꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯃꯣꯏꯕꯨ ꯀꯧꯔꯤꯕꯁꯦ ꯏꯪꯅ ꯁꯤꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯕꯒꯤꯅꯤ꯫ ꯁꯤꯗ ꯇꯧꯔꯤꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯃꯤꯇꯤꯡ ꯅꯠꯇꯦ꯫ ꯑꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯑꯃꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒ ꯊꯃꯣꯏꯗ ꯂꯩꯅꯕ ꯋꯥꯗꯨꯗ ꯍꯥꯏꯅꯁꯤ꯫ ꯁ꯭ꯔꯤꯄꯥꯊꯤ ꯔꯥꯎꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ, ꯑꯇꯦꯟꯕ ꯃꯇꯝꯗ ꯅꯪꯁꯦ ꯃꯤꯌꯥꯝꯅ ꯐꯖꯅ ꯁꯛ ꯈꯪꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌా ꯆꯪꯈꯤ꯫ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯔꯥꯖꯅꯤꯇꯤꯗꯗꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗ ꯌꯥꯎꯁꯤꯜꯂꯤ꯫ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯊꯕꯛꯇꯁꯨ, ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯒꯤ ꯊꯕꯛꯇꯁꯨ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯤ꯫ ꯐꯔꯦ ꯄꯨꯝꯅꯃꯛꯇꯣ, ꯑꯗꯨꯕꯨ ꯅꯪꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯂꯤꯗꯔꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯎꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯁꯣꯏ꯫ ꯑꯩꯈꯣꯏꯅ ꯄꯋꯥꯔ ꯄꯥꯏꯕ ꯀꯥꯟꯗꯁꯨ ꯅꯪꯕꯨ ꯀꯟꯕꯤꯅꯤ, ꯑꯗꯨꯒ ꯅꯪꯅ ꯄꯋꯥꯔ ꯄꯥꯏꯔꯤꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯊꯣꯏꯅ ꯍꯥꯏꯅꯔꯨꯗ꯭ꯔꯒꯁꯨ ꯏꯌꯥꯟ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯚꯥꯔꯠꯅ ꯑꯃꯨꯛ, ꯁꯨꯝꯕ ꯄꯋꯥꯔꯕꯨ ꯅꯤꯌꯣꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ, ꯌꯥꯕꯁꯨ ꯉꯝꯂꯣꯏ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁ꯭ꯔꯤꯄꯥꯊꯤ ꯔꯥꯎꯗꯨ ꯚꯥꯔꯗꯔꯥꯖꯨꯂꯨꯗ ꯌꯦꯡꯂꯛꯏ꯫ ꯚꯥꯔꯗꯔꯥꯖꯨꯂꯨꯅ ꯇꯨꯃꯤꯟ ꯇꯥꯈꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯅꯣꯍꯔꯅ ꯅꯥꯀꯜꯗꯒꯤ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯑꯃꯒ ꯍꯨꯟꯅꯗꯨꯅ ꯉꯥꯡꯅꯩ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ꯫ ꯃꯤ ꯑꯇꯩꯅ ꯅꯥꯀꯜ ꯑꯃꯗ, ꯑꯩꯈꯣꯏꯅ ꯅꯥꯀꯜ ꯑꯃꯗ꯫ ꯚꯥꯔꯠꯅ ꯑꯐꯕꯒꯤ ꯋꯥ ꯈꯟꯅꯕ ꯃꯇꯝꯗꯅ ꯑꯃꯒ ꯀꯣꯏꯂꯥꯎ ꯂꯥꯎꯅꯗꯨꯅ ꯃꯔꯩ ꯌꯦꯠꯅꯩ, ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯅ ꯄꯨꯂꯞ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ꯫ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯃꯤ ꯑꯇꯩꯅ ꯅꯥꯀꯜ ꯑꯃꯗ, ꯑꯩꯈꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯠꯇ꯭ꯔꯕꯣ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯤ ꯍꯥꯏꯗꯣꯏꯅꯣ, ꯁꯥ ꯑꯣꯏꯗꯣꯏꯔꯣ? ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯐꯝꯁꯦ ꯏꯔꯦꯟꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ, ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ, ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯕꯖꯦꯠꯇ ꯀꯥꯏꯊꯔꯛꯂꯤꯕ ꯁꯦꯟ ꯃꯌꯥꯝ ꯑꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯈ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯂꯥꯏꯕ ꯌꯥꯒꯅꯤ? ꯚꯥꯔꯠꯅ MLA ꯑꯃꯒꯤ ꯇꯣꯂꯣꯞꯁꯦ ꯂꯥꯛ 2 ꯍꯦꯜꯂꯤꯕꯅꯤ꯫ ꯁꯤꯒꯤ ꯃꯊꯛꯇ ꯐ꯭ꯔꯤ ꯕꯤꯜ, ꯌꯨꯝꯁꯨ ꯐ꯭ꯔꯤꯗ, ꯑꯇꯩ ꯐ꯭ꯔꯤ ꯀꯌా ꯑꯃꯁꯨ ꯄꯤꯔꯤ꯫ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯑꯍꯦꯟꯕꯅꯣ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯔꯤꯕꯁꯦ? ꯃꯤꯅꯤꯁꯇꯔꯗꯨꯅ, ꯑꯩꯈꯣꯏꯁꯦ ꯊꯥꯒꯤ ꯇꯣꯂꯣꯞꯅ ꯍꯤꯡꯒꯗꯧꯔꯤꯕ, MLA MP ꯁꯤꯡꯁꯦ ꯊꯥꯒꯤ ꯇꯣꯂꯣꯞꯅ ꯍꯤꯡꯗꯧ ꯑꯣꯏꯔꯗꯤ ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯖꯔꯒꯦ꯫ ꯚꯥꯔꯗꯔꯥꯖꯨꯂꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯕꯨ ꯐꯝꯊꯍꯜꯂꯝꯃꯤ꯫ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ, ꯄ꯭ꯔꯖꯥ ꯃꯌꯥꯝ ꯌꯦꯡꯁꯤꯟꯕꯗꯤ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ MLA ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯝꯁꯤꯁꯨ ꯄꯤꯕꯥꯐꯝ ꯅꯠꯇꯦ꯫ ꯁꯔꯀꯥꯔ ꯄꯥꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯁꯦꯜ ꯐꯖꯅ ꯇꯥꯜꯍꯧꯔꯕꯗꯤ
tungda selgi awatpadu leiroidoini senior politician amana amu sahi yankhai se aina farmer singi issue singi dama thengnaduna ta lai adubo hujik phawba solution amata phangde masida ai wakal nungaitaba su kari su phawde problem mayam sibo ahing amada loina solve tawradi tungda aikhoi gi ithau karinta leiraroi Bharatna aina rajniti asida hek changlakpadagi mayam singse aina sum yengbada party gi yaifanaba khanba khakta oina ui praja miyam gi dama khanba MLA thorakpura haiduna yengbani adupo amata yaude aduga nahak su hojik chahi humdadi suramlani aladuna humrani pan sure haraklame Bharatna kaigumba hojik lairiba asidagi temperature se degree Celsius ani tang hengapada nang sun stroke na maram oiraga sibagi chance yamna wange adu oiradi nangi future tugi khalubagi kari no kana doisa adu sharuk tungi mirol gi damak farmer singke damak oina khallo MLA damuna aikoina asukuina rajniti tawraklibase phagini khanbra aikoi mayam bu hundolaga nangmu CM habibagi mahira nangna uliba thawongse Bharatna mo aina CM ama oina mayam gi damak thabak tawgani haiduna wasakrabane aduna aidi mayam gi damak thabak tawgani damuna mo wasakpagi wabo aikoi mayam su loina wasaklibane asuk sangba chahi se masing khangdana wasaktuna lakrabane masida kaisu serious oina lawsinde Bharatna mo adubu aidi ngangthokiba wasakto ngangna chanaba tawgani Manoharna haugatlaga karemna hairaki aduga aigi case tui matangna kamai tawkraba aina logi wangmada crore lising tale aigi lambida ayatpa piraga thigatnaba honarakpa miyoi khudimaksu aina hingna mata thamde nangna case tu CBCID da sinai adubo hojikti loire ai hojik nungaina leirisini Bharatna mo nangonda case adu loire kanana hairake wafamdo kanagumbana hairaklabasu thajarunu Varadarajulu na marak thatlaga Bharat adumna haigano politics ta kaigumba matamda sigumba adum thokdaba nate case tu matam khara lepasida nangna hojikidi ma save oiri haibado aikhoidi nang oina save oi haningi nangna tawriba mayamse praja miyamna nangonda thajaba hengalaknabani adubu nang makhoigi tawba yaba tawraga nangbu moina thajadabagi stage ama soidana lakani kaigumba case asi maithire khallo nang kaidawni praja miyamna nangonda thamlamba thajabado adumak mangkhini nangsu atopa politician mayam siga samanai adum haibirakani nangonda athiba wahi wata mayam hairamlaga nongni leibaga adum magi mathau tawnagrani moigi mafamda kaisu nang ningsingnaba matam phau leiroi aduna power pairingai sita moi ataigumna nungaina leithokpa tamo Bharatna Varadarajulu da muonsilaga hairai dandi fangadaba angao aphai ama kanbiraga nangi wakhalda yam chawba thapak ama tawre khanjari banine tanjadu da manoharna tungdagi Bharatda phuge haiduna lengjumda pairakpada Bharatna magi makhut adu tap pairaga langbada table mathakta tai table adugi glass tu supum chai chaire glass tu gi mache sing aduna Varadarajulu amadi atopa MLA da su palamme magi action du da mayamdu wa machira matangangdana tumina lei Bharatna mo taaduna leiriba manoharda yenglaga karenaba mawong hairai politics tawbada adu hai singba nangna kamaina table mathaki class se udribano si hana uramnadi phadawni ne tanjaduna mapandagi security ani changlaklaga kari tawraga haraklame maduda Varadarajulu na kaisu tawde yu kaina ngawbadagi tusenbani haina khumlame maduragi security ani du thokre Bharatna makhamu darai nupa haibasidi haidokhiba wa ngakna chatpaduni haina aina angang oiringaida aigi imana tattana haiki kanagumba magumba mathong hoktaba MLA yaramlasu aina moibu semdokani aduga aina makhoibu tasengba haidokhiba wangakpa nupa thokpa misak ama oinaba soidana semdokani aina ishor panduna wasaklibasini asi haraga Bharatu kadudagi thokre mathangi sinda Bharatu Vasumathi hoi timga unarame Vasumathi na harai opposition leader gi machanupa gi case tu kamai tawgre sir hapta ama maya news channel singda sarda blame tawibado aikhoi ta sengna yam nungaite Bharatna punumakse aige soibane aina mafam sida chanariba niti niyom se phajana khanglaga section tawramlabadi fagadabane adubu pumna ma haukhre kaisu khaluranu second chance haiba amadi adum leiridana mathangi sinda Bharatu magi office ta maruiba file ama yengle magi private secretary Bhaskar na hairai sir mapanda satra khara lei moina sarbu unagi haiduna honarakliba se numit humni ni suramlani aina khanbada moi sarga unanaba appointment su hana
ꯂꯩꯕ ꯃꯥꯟꯗꯦ ꯁꯦꯀꯨꯔꯤꯇꯤꯅ ꯀꯌꯥꯔꯛ ꯃꯣꯏꯕꯨ ꯂꯥꯛꯇꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯥꯔ ꯎꯅꯗ꯭ꯔꯤ ꯐꯥꯎꯕ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯚꯥꯔꯠꯇꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯔꯃꯅꯥꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯈꯣꯏ ꯔꯌꯥꯂꯥꯁꯤꯃꯥꯗ ꯂꯩꯕ ꯔꯥꯖꯥꯀꯣꯟꯗꯥ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯁꯥꯔꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯆꯥꯎꯈꯠꯄꯒꯤ ꯃꯍꯨꯠ ꯁꯨꯝ ꯃꯅꯤꯡꯍꯜꯂꯦ ꯁꯥꯔꯒꯤ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ ꯗꯃꯨꯒꯤ ꯃꯅꯥꯎꯄꯥꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟ ꯇꯧꯒꯗꯣꯔꯦ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯣꯏꯅ ꯊꯥꯗꯣꯛꯀꯗꯣꯔꯦ ꯑꯩꯈꯣꯏꯅꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯆꯠꯈ꯭ꯔꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯤꯕ ꯃꯤꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯑꯃꯨꯛ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯊꯣꯔꯛꯀꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯍꯔꯗ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯀꯤꯂꯣꯃꯤꯇꯔ 3ꯈꯛ ꯁꯥꯡꯕ ꯂꯝꯕꯤꯗꯣ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡ 3ꯅꯤ ꯆꯪꯂꯤꯕ ꯐꯤꯕꯝꯁꯦ ꯀꯌꯥꯝ ꯁꯣꯛꯂꯒꯦ ꯁꯥꯔꯁꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯄꯨꯝꯅꯃꯛꯇꯣ ꯃꯥꯌꯣꯛꯅꯔꯒ ꯑꯩꯈꯣꯏꯅ ꯋꯥꯅ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯗꯣ ꯍꯥꯏꯖꯔꯕꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯏꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯃꯣꯏꯒ ꯍꯦꯛ ꯁꯤꯡꯅꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯐꯝ ꯈꯪꯗꯅ ꯍꯦꯛꯇ ꯃꯥꯡꯈꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯦ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯌꯥꯝꯕ ꯃꯄꯥꯁꯤꯡꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯁꯥꯔ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯣꯏꯒ ꯁꯤꯡꯅꯔꯨꯕꯒꯤꯅꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕꯁꯦ ꯍꯧꯖꯤꯛ ꯆꯍꯤ 4 ꯐꯥꯔꯐꯥꯎ ꯃꯥꯡꯈ꯭ꯔꯤꯕ ꯃꯈꯣꯏꯒꯤ ꯂꯪꯂꯥꯡꯖꯤꯜ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯃꯌꯨꯝꯗꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯁꯤꯈ꯭ꯔꯦ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯨꯒꯅꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯚꯥꯔꯠꯇꯨ ꯃꯊꯃꯣꯏ ꯁꯣꯛꯏ ꯔꯃꯅꯥꯅ ꯀꯞꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯊꯔꯛꯄ ꯆꯦꯡ ꯍꯋꯥꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯗꯣ ꯁꯤꯀꯤ ꯑꯃꯠꯇ ꯐꯪꯍꯟꯕꯤꯗ꯭ꯔꯦ ꯁꯥꯔ ꯈꯨꯡꯒꯪꯗꯨꯗ ꯄꯣꯛꯂꯨꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯄꯥꯞ ꯂꯩꯔꯨꯕꯒꯤꯅꯣ ꯍꯥꯏꯅ ꯐꯥꯎ ꯈꯜꯂꯦ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯍꯦꯛ ꯊꯣꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯃꯪꯂꯥꯟ ꯑꯃꯗꯤ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏꯅ ꯁꯥꯔꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯦ ꯁꯥꯔꯗ ꯈꯪꯍꯟꯖꯅꯕꯒꯤꯅꯦ ꯚꯥꯔꯠꯇꯨ ꯃꯅꯥꯇꯣꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯥꯔꯇꯤꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯏꯂꯦꯛꯁꯟꯒꯤ ꯇꯤꯀꯦꯠꯀꯤ ꯃꯇꯥꯡ ꯀꯔꯤꯁꯨ ꯈꯪꯗꯦ ꯃꯐꯝꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯕ ꯅꯪꯅ ꯀꯩꯒꯤ ꯚꯣꯠ ꯂꯦꯞꯇ꯭ꯔꯤꯕꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯃꯥꯗꯨ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯝꯗꯧꯅ ꯚꯣꯠ ꯂꯦꯞꯀꯅꯤ ꯚꯥꯔꯠ ꯑꯃꯨꯛ ꯅꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠꯄ ꯑꯋꯥ ꯑꯅꯥ ꯂꯣꯏꯅ ꯈꯪꯂꯕ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯀꯦꯟꯗꯤꯗꯦꯠ ꯂꯩꯇꯦ ꯄꯨꯟꯁꯤꯗꯣ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯅꯣꯏꯅ ꯏꯐꯝꯗ ꯋꯥꯀꯠꯂꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯦꯟꯅꯒ ꯋꯥꯔꯒ ꯑꯅꯧꯕ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯗꯤ ꯀꯔꯤ ꯀꯥꯏ ꯆꯠꯂꯣ ꯅꯪꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯔꯨꯆꯣ ꯑꯗꯨꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯄꯥꯝꯕ ꯃꯤꯌꯥꯝꯗꯨꯒ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯂꯣ ꯔꯃꯅꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯈꯣꯏ ꯀꯤꯕꯗꯒꯤ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏ ꯚꯥꯔꯠꯅ ꯀꯤꯒꯅꯨ ꯑꯩꯅ ꯅꯣꯏꯒꯤꯗꯃꯛ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯁꯥꯔ ꯃꯐꯝꯗꯣ ꯔꯌꯥꯂꯥꯁꯤꯃꯥꯅꯤ ꯚꯥꯔꯠꯅ ꯑꯩ ꯂꯝꯗꯝꯁꯤꯒꯤ CMꯅꯤ ꯑꯩꯅ CM ꯑꯣꯏꯔꯤꯕꯁꯦ ꯃꯐꯝꯗꯨꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯅꯥꯝꯇꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯑꯐꯥꯎ ꯁꯥꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯥꯎꯗ ꯕꯥꯏ ꯏꯂꯦꯛꯁꯟꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯎꯔꯛꯏ ꯄꯥꯎ ꯑꯗꯨꯗ ꯍꯥꯏꯔꯤꯕꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯗꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯖꯒꯗꯤꯁꯄꯨ ꯄꯨꯊꯣꯛꯇꯨꯅ ꯚꯣꯠ ꯑꯁꯤ ꯏꯀꯥꯗ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ CMꯅ ꯁꯧꯒꯠꯄ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯃ ꯊꯣꯔꯛꯂꯦ CMꯅ ꯃꯥꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯃꯤ ꯁꯧꯒꯠꯄꯒꯤ ꯃꯍꯨꯠ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯗꯨꯕꯨ ꯁꯧꯒꯠꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯨꯂꯤꯡ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯔꯥꯡꯅꯕ ꯊꯣꯛꯍꯜꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯥꯃꯨꯗꯨ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥ ꯖꯒꯗꯤꯁꯄꯨ ꯄꯨꯔꯒ ꯚꯥꯔꯗꯔꯥꯖꯨꯂꯨꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯗꯥꯃꯨꯅ ꯍꯥꯏꯔꯛꯏ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯇꯤꯀꯦꯠ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯄꯤꯔꯦ ꯚꯣꯠ ꯑꯁꯦ ꯊꯦꯡꯅꯅꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯐꯥꯎ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯚꯣꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯏꯀꯥꯗ ꯀꯥꯔꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ CMꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯃꯗ ꯁꯧꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ CMꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯩ ꯀꯔꯤꯅꯣ ꯁꯦꯡꯅ ꯆꯃꯝꯅꯔꯦ ꯈꯨꯡꯒꯪꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯦꯡꯅꯒꯅꯤ ꯈꯟꯕꯗ ꯀꯤꯕ ꯐꯥꯎꯔꯝꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯗꯣꯝꯗꯒꯤꯅꯣ ꯃꯊꯣꯡ ꯈꯪꯗꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯚꯣꯠ ꯂꯦꯞꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯕꯨ ꯀꯤꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯕꯨ ꯎꯔꯒ ꯈꯥꯅ ꯅꯣꯛꯁꯤꯜꯂꯛꯂꯦ ꯚꯥꯔꯗꯔꯥꯖꯨꯂꯨꯅ ꯖꯒꯗꯤꯁꯄꯨ ꯀꯣꯜꯂꯒ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯕꯥꯅ JPTCꯒꯤ ꯚꯣꯠ ꯂꯦꯞꯄ ꯃꯇꯝꯗꯣ ꯆꯍꯤ 10 ꯁꯨꯗ ꯉꯥꯏꯔꯝꯈꯤꯅꯤ ꯑꯗꯨꯒ ꯃꯥꯒ ꯚꯣꯠ ꯄꯥꯗꯣꯏꯗꯨꯅ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯕꯕꯥꯕꯨ ꯚꯣꯠ ꯂꯦꯞꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯤꯍꯟꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯕꯕꯥꯅ ꯃꯈꯣꯏꯗ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯛ 15 ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯌꯨꯝꯁꯨ ꯃꯩ ꯊꯥꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯀꯤꯍꯟꯈꯤꯕꯅꯤ ꯆꯍꯤ 5 ꯂꯩꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯅꯪꯒꯤ ꯕꯕꯥꯗꯣ MP ꯏꯂꯦꯛꯁꯟ ꯊꯦꯡꯅꯅꯕ ꯄꯨꯊꯣꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗꯁꯨ
Rayapa kauba village head amana nangi baba amadi supporter singdo kihankibani. Adudagi Rayapagi miyoi kunmanga hathokibani. Adugu hujik matu sonba miyoi amana nangi mayokda thoroklaga nangna aigi nakta wakatpa laklibase nang nupado yamna kirabro. Nupado nang kaisu tawba ngamjadrabo. Varadarajulu du damuda monsilaga nang masu tumin laisilido kaigino kaisu tawba ngamdrabra. Asi haramnaga Varadarajulu du changkhre. Damusu asawba sakwa amada laihowi. Mathangi sita damugi miyoi singna Ramagi supporter sing adubu koithi thiduna phudarame. Hujik Ramayagi yumdal ahal khara laktuna wakalare. Ahal amana hairai mathangna kanada amuk phurakani kanagi turn oidoino khanbada aikhoidi nungti numi khudingi wakhalse pochadrabani. Aduna board ase lepanu. Ramanana mo uncle asuk sangba chahi se madugi chaina do aikhoina phangduna laklabani. Mina chawkhatpana kham thenglaba matam sida aikhoina nongda hingda yadabagi mawna chara ani chaduna leli. Aikhoigi punsi se hingni haibada tasengna ikaijaba phaujare. Ahlamana mu aikhoina laklibase nangi damak aikhoi lepa ngamlaroi haiba laklibani. Ahlamana mu nangdi lairiksu hai aduna saharda chatlaga thapak ama thiruba kari kaige. Ramanana aigi lairiba law ingkol mayam asi thadoklaga aina kari ki thapak thirudoino. Hingbagi di ai su nomlaga hingba yaina. Dugisu mathakta aina yum thadoklabadi ima se kanana yengsingbigani. Ahlamana mu nangi baba lai khitre haiduna aikhoina ichamangni khallaga nangonda poktak pibani. Adubu yadrabanina kaiti upai lei. Makhata bade nangi wakhalda leire. Asi haramnaga alsing adu chatkre. Somda su pau kumadu bara su tare. Mana magi PSO da hairai. Rasa konda akanba police tarana saba task force ama thana bato. Aduga chatkadoriba makhoi sing adu micham saduna chatkadabani. Aduga Ramana bu makhoina asoi angam thoktanaba lona senagadabani. Ramana ma samaktasu makhoi kanano khanganba yaroi. Aduga Ramana da makhut thadoi torokpa sing adusu lemna mata thaganu haina nangna makhoida haigadabani. Numidangi matamni Ramana na tomlingai da mawo hatkadabagi miyoi khara lai. Micham saduna question senariba policing aduna lagliba miyoi sing adubu makhon phawba mek lahondana hatoklame. Hujik makhoi 35 hatkipadugi damu hoisu matha sarame. Magi miyoi amana hairai. Ramana thi icham chamba mini tawriba thabak singse kaisu mana di sinba oiroi. Kanagomba amagi khut soidana yaurongani. Nupa amana mu makhoi singdo thiraga hatoklage. Wahaidu tabada damuna Rasa kondagi DSP da call taw harame. Mathangi numini DSP amaga loinana police khara laktuna Ramana bu mayumnagi phaduna puthorakle. Mayamsu karisu haiba ngamdana yenglagale. Ramana phaduna purakliba gari edu lambi amada tharokpada Ramana na kaigi aibu somda puribano. Somda de police station amata leite haraklame. Mana haribadu tadana gari edu makhatana sum tharokpada khangaudana helicopter amana paitharaktuna moigi lambi edu thachinkre. Helicopter adudagi Bharat tu kumtharai. Tanjadu magdada gari ahum thaujilaktuna CM gi escort sing adusu kumtharai. Sigi mathang amuk sinasi movie theater amada ulai. Ramana du ngasai mabu phaba lagliba policing aduga changlai. Makhoi ubada damuna Ramana da hairai. Nangnai khoibu singna duna aikhoi gi mayokta bolle na bahonaba. Druga mahal asida laktuna damuoi gi mangda lepasi phawba akiba majet ama phawdaba. Nangna thauna asuk pharibase nangi tungda kana laibajano. Policing aduti wa majer amata ngangde. Masa singdo ke thikirum daure. Haina ringai tanjadura Bharat tu changlai. Madu ubada damudu angakpa amadi asawbagi sakpamda laikre. Bharat na hairai aina magi damag leblani haiduna wasakre. Aina amukpu wasakkraba ayer apan piningba piraksanu. Kaidalungda aigi wasakti aina khak kaihaloi. Aina tabada nangi mayokta laiba nangbu singnaba miyoi khudima nangna hingna amada thamde hai. Asuk chawkhatla matam sida nangna tawriba adubu karino nangbo miro natraga saro. Magi wahidu tabada damudu sawbana khamthengle. Bharat na makhamuk tarai lakadoriba election asida nangi nacha nupaga maga soidana thengnarani. Kaba su soidana kagani. Durga mahal asida amuk purakpagi wakhal amu hanna khangano. Theater asida kayang kuina action movie kapa lepkhrabano haibado ai khangde. Adubu kaigumba noina mabu mafam sida hek puraklaba Mikupta aina laktuna nangi miyoi asida action movie ama soidana utkani. Matang sida Bharat na hairibasi magi miyoi sing adubu lemna tharoi haina action movie da praman tarokpani. Bharat tu thabak lehewi hairaga chatpa haurakpaga damuna hairai. Nangna mafam sidagi hingna chalibase CM oirambagini khango. Bharat tu chalambadu chap leplaga onthoraktuna karino hujikito hairai. Damuna mo nangna naraipak phawadagi CM oiduna makhoi mayam sina ngak senbadagini. Nangna
na thawaido hinglibase damudu Bharat ki security sing adu damu onsinduna heri nakhoi gi boss se khara thuna pukro karigumba ai gi miyo sing asina charok labadi kaya na tai chara roi Bharatu no fet tawraga Mukhtar gi manata sangsilatuna heri Mukhtar aingona minute 10 gi matam da piyu damu amadi magi miyo sing se tap tap makai fudage security amana mu sir kai gi makhoi ga phuna doino chana batausi damu namu nangdi yam singine nangi boss se khudong thiba tare haina khangine Bharat namu officer sing adu ta onsinduna heri sumna tagi minute 10 khakta piyu ai isa pau isa na ngak thokpa ngamdrabadi state asidi aina kamaina ngak senba ngamdaino Mukhtar gi manat ka changakuna mu Mukhtar aina mafam se thadokpa tarabasu makhoi bu warak laba tungda chatkadabane security amana mu sir da soke hek torokpa mikupta makhoi bu kaptuna hatke Bharat namu moina isa sida thengba phawba thengdringai aina moibu loina fudatkane damu namu nangna nupa thoglabadi moida haidrabasu lao Mukhtar namu sir gi apambagi matungin aikhoi mikup khara isa gi duty dagi khongpam handokjare tawbadabu sar da kaigumba khudong thiba tagadaba laglabadi moibu kaptuna hatkane Bharat namu madugi tanjado aina sungui piroi Mukhtar aina wasaktuna hairibasine damu damu onsinduna minute 10 di aihak CM oidrabani isam sama micham ama oirabani damu hojiti nangi apambadu kaino tawro damu na karemna na noklaga hairai nangna kokto haipet khanthabana sumboigani Bharat namu ngang laibagi mahut nangi miyo singdo thajila u damu du sauna magi manakta lairiba thanglaiba nupa adu da yengi nupa du thang aduna yangi haiduna Bharat ki manakta na changsilakpada Bharat na mathabak kinna thinkre damu nupa du kaisu tawdraboi ningduna karemna na noklai adubu thangnaba mikupta nupa du makuna pairamba thangdu taraktuna uplaga takhre hojing makhata na damu gi miyo sing adu thang pai duna chensilaktuna Bharat ta attack tawnaba honare adubu yamlaba miyam adu Bharat na yamna laina amamamta phudarame hoji Bharat na thang ama pairaga damu gi manakta langsilai thang adu Jagadish na khungkatlaga chensinge tawbada damu na khupangna thaduna heri namamakta tawriba mayamse uraba natra kaino nangna khalibadubo damu namu makhata namu officer sing aduda CM se putuna chapikhro amu hana magi lambida yelaroi boss se irena na pangthokna batawrasi Bharat namu MLA singi marakta praja miyambu kihan khanganduna nangi sumaina tawba yam yawi haiba ai khangi adubu aina amamamta chatlaga sumaina waraktuna makhoibu wakhan tahanba haibadudi oiraroi aduna nangna madugi daita lawgadabane nangola tholiba thaudok singdumak moida haigadabane maduna nangi afaba oigani damuna soidana pangthokchake hairakpada Bharat na aduna yaroi haibadagi damuna makhotu thangatlaga wasaktuna hairakpadagi Bharat tu magi security sing aduga punna thokpa haubaga maning amu hanjilaktuna ngasai ramana phabada makok singlakpa DSP police aduda khupangna tharaga magi furetu amuk sembiraga thauna layu haibagum mapambomda popo tharame matangi sinda Bharat tu gari kakhatki tawbada magi security amana mathakta chatpatu weather phattabana maram moiraga helicopter paiba yararoi harakpadagi makhoi khungang aduda lekpa tarame namidangi matamni officer amana changsilaktuna hairaki aikhoi su angamba makai kannadi honajari sar Bharat namu noina kari honarige noina boxel sengna kanna honaramlagabu politician sing asina police ka lainari mamari se lairam kadro moina police singbu sijina ningba mongda sijinaba tanjadra miyo khara lagle haibadagi Bharat na officer atuda hayengmang Hyderabad report tawgadabani hairaga mapanda thokre Bharat ubaga miyo sing adu mangonda khurumi alaman haira I lapkhraba mafamdagi laklaga aikhoi damak sarna lanthengna biri sarga aikhoi gi marakta nangnaba mari ama lainare khanjaduna sarbu unaba lakjaban alamana mo mathai thana dagi phunga wari ama khungang sida lina duna lakle madudi hingsa pa mana nungti numi khudingi mi hatpadu yengba ngamdraduna ishwar ama laktuna kanbigani haina nupa amana mo wari do chumba lanbadi khangde adubu hingsa pa adubu hatpiba ishwar adudi aikhoi gi manga sida leptuna leire ngasi asidi aikhoi gi khungang gi khwaidagi nungaiba numit haibadu oire mamangda pangthorakpa festival singdi kaya nungaiba phawkhide adubu ngasi numit asidi hanadagi pangthoktuna laklaba kumhai ado ngasidi haraukta yamna mapung phana pangthokpa phanglagani alamana mo sarna kumhai ase yaubirabadi aikhoina hena nungaijagani alamana mo kumhai yauni khangdabanina sarsu mangjangna firol langbirak lamaroi aduna aikhoina semjaba sajaba firol ase serpiyu si matung
haraw tayamna nungaina festival ado pangthoklame Bharat su misam amagi mawongda praja sing aduga haraw tayamna samin thakmine hojik numit kharani haukhre by election ki vote haidokpoduk pawda yaurae Ramanana lising kuntra mga henduna vote karame Vasumathi gi mapa su pawdo yenglame mana Bharat pusu yamna thagalame mapana haira I aina sukuina thabak torokpa sida CM mayam ama thengnakre waining ba mana CM oirabasu ahongba karisu leiroi khalambani adubu hujikti mahak lagle yengo nangi damak luna khanjaba misakse kanano aini adubu CM mahakti aigi magi mi khaidana magi mi ngakni khanduna khenaba thamdana chamanaba miyeng yengi aidi mahakse political leader ama khakla khallubane adubu mahakti political leader natte miyangge asengba lusingba oiramle asi haramlaga mapadu thabak thokre Vasumathi su harau harau lehawi mathangi sinda MLA minister sing laktuna Varadarajulu ta Bharat pu CM ohelubase yamna soiri haiduna wakallaglame sigi matung amu Bharat na khongang da chattuna awar apa sing adu praja miyangga thanarame mathau masak khangna tawramdaba officer amadi doctor singchu suspend tawrame hojik by election gi matung da ihan hanba oina assembly mi pham pangthoklame Bharat na haira numin kharani se aina khongang sing da chattuna yengsilubani awatpagi awatpa ngakta ngairamle awatpa sing ado khongang amaga manade khara mana ana layengi problem khara mana lairik laisugi khara mana lambi thongi awaba khongang amadi asiba poloina ba crematorium sabiyu hairai khulamana mu isingi problem aso yama khongang mayam si problem se akoina amukta da punna loisinba khangamloi khongang lising kulumdoi mukki awar apado assembly asida amamam ta haiba nainaba laibadudi oithoklaroi aduna ina akhang hai financial expert sing tanar batungda solution amadi fangjare madam speaker madudi atai kari sunate local government sama thamba state ki budget asi crore lakh ani makhaidagi helibani sahi khudingi khungang lising kulumdoi asida crore manga thadarabadi makhoigi problem sing ado masana loina solve tawjarani magi waidu tabada ramanadu bench da pop thaduna harawa phongdoi adubu atopa MLA sing adudi tumina wa ngangdabida mangonda loina yenglai Bharat na makhamu tarai khungang miyoi singna makhoi pula punsinduna makhoigi awara padu tanarabadi thadariba sempal sing ado mafam chana so sijanarani minister amana hawalaga harai kari wanone CM na haribasibo moida paisa du pikhradi akhoina sida kari tawraga laidurige election matamdasu moida sel yeli aduga hojiksu amu kaigi moida sel pidoino camera namliba Mr. Sudhakar yarabadi nangi camera da ok ngakta taw natrabadi nungda nungaitaba lairiba singasi mapung phana phongdokpa yadra minister na CM da monsinduna makhatari sir makhoidi michamne moigi problem pumba khoina yengsingadabane aikhoisi moigi leader ni masi kaidonungda kaubigano Bharat namo khungang singado mafam sidagi yamna lape makhoigi wakat singado mafam si yorokna bahona bada aduki mati wai adugi sumatakta laman khibana makhoigi awara padu aikhoina ubangamlai education minister na sir village khudingda crore manga pi khrabadi state city kamaina chalaigani Bharat namo khungang amada crore manga pi batarabadi crore lakh amaga lising 15 khaktani changadoise aduga budget ki sempam tangkhai ama lemisina government chalaibadi irailai konaina opposition leadership party rauna mu nangna khalise constitution gi law singje semdoklage haribra ngasi phawbada kanamdan tawraktriba thabangni nangna khalise sida lairiba makhoi singse apang bangaktani siro Bharat na karigumba sida lairiba mayam sina isa gi ithause phajana pangthoknaramladi aina puthorakliba idea se kashu puthorakloi sir hokhiba chai humudra sida khungang sing adugi punsi mahingda ahongba karisu leite makhoina matik chaba candidate ta vote pirabadi nongmadi soidara makhoigi problem sing ado solve tagoni haiduna hararo vote thadaduna lakhiba ngakdani adubu karisu ahongba leite MLA amanamu nangna hairiba city paisa do pithokhrase sinine aina ngasi phawda thengnarakpa leader da nangna ahanbane nathau tawba tallaga aikhoina tawgadaban ithaubu praja singda oina tawhanse hairibase karamba makhalgi leader no nangbo Bharat namo aina yam phajaba quote ama thengnaki madudi matik chaba leader ama haibase magi makha taba sing adubu leader adugi mateng yaudana maromdom mai pakna thapak tawjaba ngamba lamjing biba adubane maduma aina soidana oithongani opposition leader du sauna hogalaga harai madam speaker masidi 100% apangmagi thabangni magi proposal se ai sunga yabangamloi state asigi future bu khudung thibada tahanbadi ai yaba khangamloi
कानादे मयाम थोकलसी असी हारगा असेंबली हॉल अदुदगी थोकपा हवी अतै एमएलए सिंग अदुसु इनादुना थोई मखोय खरा अमदि करंबा अंगावबगी वाखलोनो हाइना मसिंदा मुरुमुरुम सुसोले भारतना खोन खरा कलपना हाइरई आइन हारिबा स्कीम असे नेक्स्ट वीक ता बजेट सोइदना हापकने नोइना याबा यादबदुदी मथौ करिसु तादे हंदक सही असिदगी हौरगा सेल्फ गवर्नेंस अमा खुंगंग खुदिंगी थमलगने मागी वाहिलो ताबदा एमएलए सिंग अदु सब सब लेपतुना लैनाखरे टीवी न्यूज सिंगदसु भारतना तौगनी हारिबा अदुगी मरमदा लोइना यरokle सिगी मतुंग खुंगंग सिंगदा मखोय प्रजा मयाम तानादुना चाही अमदा पिथरकलिबा क्रोर मंगागी सेंफम अदु कदाय कदाय द सेना सिगी हाइना मयाम वा खनबगी सक्तम अमुलै मथंगी सिंदा रूलिंग पार्टी की एमएलए सिंगनु Varadarajulu da भारतना तौरिबा सिंग अदु पेंदबगी वाकपलाई Varadarajulu na हाइरई हुजिमकी ओइनदी मयामगी मित्ता महाकसे ईश्वर ओइना उरी अदुना माबु हेक्ता नमथबसे पंगलाई लाइरोय वाहबदु ताबदा मिनिस्टर अमना सर फावबना माबु कीरदी अखोइदी कमाइना तौरंगनी अमुक्ता खंबियो Varadarajulu na कैदौबगी माबु कीदोइनो मामी नतब्रो मागे असोइबा सोइदना लाखिनी सुमनतगी असोइबा अमना अदुम यारे मतमदो वारसु वाना गामिनसे मथंगी सिंदा भारत का बसुमती का उनरमे मखोय एनी इसाई अमसु सकमिनरमे सिगी मतुंग चीफ सेक्रेटरी का Varadarajulu का उनरमे चीफ सेक्रेटरी ना हाइरई इंटेलिजेंस की मतेंगदगी अखोइना पाव खरदी फंगले सर सीएम दो नुपी अमगा कोइचा चत्तुना लैरे हाइबा पाव फंगले नुपी दुगी मपादो चंद्रनगर पुलिस स्टेशन की हेड कांस्टेबल ने महाक एमबीए सु लोरबा नुपीनी सीएम के ऑफिस तसु रिसर्च असिस्टेंट ओइना लैरिबने नुपी मसादुगी मखा ताबा पाव लैरगदी अथुबदा सारदा खंजरके मथंगी नुमिनी भारत अमदी बसुमती दु मरी लैनने हाइदुना खबरदा हापकले मखोय अनी ने इचमचमना ऑफिस ता लैरिंगाय कावखिबा फोटो मखोय अनी अतोपा मफमदा उनखिबगी फोटो दुसु खबर दुदा यावरई न्यूज चैनल सिंगदसु भारत की मिछत थीबा याबा वाहिवता मयाम अमा हाइरे सोमदा बसुमती की मपादुसु पुलिस स्टेशन दा लैरिंगाय मखोय अनी ना ऑफिस दा वा ताथोक तासिन तौनखिबगी फोटो दु यावरकपदु उरे सिदसु नतना बसुमती दु सीएम गा खंगनाबदगी सीएम की ऑफिस दा थापक तौबा फंगनिबनी हाइना मरा सिबदुसु पावदा यावरई अदुगा अमुकसु सीएम ना तौरिबसी सीएम की पावर बु लाना सिजनबनी हाइनासु पाव अदुदा मखाताना यावरई पाव अदु हेक येंगनाबदगी पुलिस अतै अदुना बसुमती की मपादा मुन्ना मुन्ना येंगे बसुमती की मपादु इकाइबना ममाइदु हंगटना फाव येंगदबी स्टेशन दगी मयुमदा हलकले माना युमदा हलकपदा रिपोर्टर मयाम अमसु माबु ngaiduna leirami adubu karisu khumdana मखोइसिंग अदुबु इंथोकलमलगा इमुंगदा चंगलक्तुना थोंगनसिले मान इमुंग चंगलकपदा टीवी दु कनामदा येंगदबी थारगा लेरमे डिस्कशन अवार्ड भारत अमदी बसुमती मखोय अनिगी मतांगदा ngangnabdusu ure टीवी अदु मुथलगा सुम येंगथोरपदा मचानुपी बसुमती दु कप्तुना लैबदु उरई मपाना हाइरई अइदि नंगसे लाइरिक लाइसु निंगथिना हाइरे ज्ञान तारे हाइना खल्लुबने अदुबु नंगसे नुपीनी हाइबा कौर माले अचाव सांग सिंगसिगा सुमाइ लोइनरगा अखोइगी पुंछिदा कयाम अकाइबा लाकनी हाइबसी खंगब्रा महाक्सी अफबा लीडरनी अफबा थाबा ngakta तौरकनी हाइदुना इचम चमना लोइनबदुना मखल अमने अदुबु नंगना मागा पुंछी लंबी चमिनगे खनबदुदी तसेंगना सोइरे अखोइदी मिडल क्लास की फैमिली ने अखोइगी पुंछिदा करी थोई हाइबा फाव हे युमथंगनबना खंगबो नते अदुबु हुजिक्ति युमथंगनबदगी हेंदोक्तना लैबाक सरा सलेदना बसुमती दु वा मचे अमत्ता ngang मचिन मेंदुना कपले मथंगी नुमिनी न्यूज चैनल जिंगदा भारत की मतांगदा मसी मसी चत्तुना प्रजा सिंगी मोट लौबदो मो उलई रिक्शा ड्राइवर अमना हाइरई अखोइना असोइबा अमा तौबगीदी माना फाइन चावना चावना थेले अदुगो हुजिक माना तौरिबसिना करिनो नुपी अमना मु मसीदी पर्सनल प्रॉब्लम नि मयामना सिदा यावसिनगुमसी नुपा अमना मु लमचा सादत की मतांगदा माना अखोइदा तत्तना हाइरगा ममैथंगदा माना ओइना याम सोपा मी ओइरमलेने नुपा अमना मु मयाम तिनबा ऑफिस तबो रोमांस तौफम ओंथोकलदी मयाम खंगनरकपा हाइबसे हौना साने पाव अदुदा मयाम अदुना पीरिबा कमेन अदु भारतसु येंगलिबने हौजिक भारतु माथा साबना तौफम खंगद्रे हौजिक मथंगी सिंदा पावदा मु हाइरकलिबना भारतु मॉडल ग्राउंड सीएम फमदगी रिजाइन तौबगी से गवर्नर दा पिसिले गवर्नर ना सुखुतकता अयाबा पिरकले हाइना यावरई अदुगा मु मखाताना पाव अदुदा Varadarajulu na सीएम ओइनबा वासक लौरगनी हाइनासु यावरलमे थंगी सिंदा Varadarajulu दा रिपोर्टर अमना हाइरई असुकैबसी सीएम ओयु याद्रगा हंदक ओइबदा यारिबसिना कै मरमगिनो Varadarajulu ना हाइरई मसिगी मरमसे नोइसु खंगलमनानी हाइना खले अदुबु हंदक इखंग खंगौदना आइना वारेबसे लौरकलिबसे स्टेट अमदी पार्टी की तुंगी खल्लगा वारेबसे लौगनी मथंगी सिंदा भारतना नुपी अमगा फोन दा वारी सारमे
Vasumathi du call tawbasu phangdre mayum su thong loina lole hairame maduda nupi aduna moigi pongnafam lamda maduda chatkhre hairaklame sigi matung railway station da mulai Bharana train da kakatuna koithi thirakpada Vasumathi gi mapa phamduna leibadu thengnare mapana mai leithorakpada Bharat leptuna leirambatuda ingangai Bharat hairai Vasumathi gi maral kaisu leite sir kaigidamang maral leiraba mi amagum mafam se thadoktuna lona chatke honaribano Vasumathi gi mapana mu adubu sir mayang gi minong maisa sidi puba thangba ngamdre aduna ekhoi city se thadoktuna chalibane Bharat namu Vasumathi ga aiga thamoi sengna nungsina jabane miyamna ngangning ngangna sanu ai kaisu khande ai maga lohonglaba matung London da punna chaminaba pame mapana mu ekhoi di middle class ni sir ekhoi gi maramda miyamna kai hainagani haiba sisu khandaba yade aina ijanupi bu nangi nafamda sinaraga mayamna tonga oina ngangnariba wafamse asengba wafam onthokpa pamde sir tanjadura Vasumathi su changlai Bharat ubada madi wa ngangda thamoi sopagi mata ulai tanjadu da horn khonglakpatuda Vasumathi gi mapana aikhoi chatpagi matam oire aduna kumbigi ro hairaklame Bharat ta Vasumathi da onchinduna hairai thabak ama tawu matamda madugi afa fatagi daita se leidara man laugadabane adubu aikhoi ni gi nuksiba sigi daita di nangna laugadabane nangna oiningba mi ama oisanu changningba matam changjasanu aina nangbu ngaigani asi haramlaka Bharatu makhada kumthakre Vasumathi du kaplaga lehewi sigi matung Bharatu mayumda lai mana hairai ai babana thanamba lairik anikak lauba changlakpane aduga ai mathang week ta London chalani su hairamge tawbane asi haraga Bharatu phalangda theliba mapagi photo du yenglaga makhamuk tarai hojik phawba aina magi mai khunaba thapak amata tawdri mahangna pamjaramba pandamduma phangnaba aisu kanna honabane mama atomi na hairai nangna tawribase mana tawrambadagi yam hena tawrabane nangi babado yamna phaba mine praja mayam se nungaina leiribra nungaitana bu leiribra moigidama aina tawribase yam walaba jala haina haiba wakhal asida da khanbada mahak pothafam khangkhitabane adubu nangna mafam sida hek tunglaba kandadi mayam se loina nungainare aina yumsida lakhibase nangi nafamda imagi mafam ama walibado mensinba lakhibane adubu ai khange madugi ahangwadudi aina kailongda mensinba ngamkhide haba adubu ngasidi aina hek pokjaba isa asina mapa kainabagi maichangna ngawrba matamdadi nangna lakphiduna lepirare aina soikhiba lankhiba adugi dama ai khutlona duna khurumjari Bharatu mamitta pira horai mama atomidu magi nupagi photo adu yenglaga makhamuk tarai nangi babana miyamse imung manung amagumna loina khankhibane hojikti miyamna nangbu amuk makhoi gi imung manung amagum khalle nakaldagi personal secretary aduna hairai asumani sar aina miyoi kayagi personal secretary oiragle adubu sargumba midi yaude hojikti sargi thaujaldagi aikhoi gi angang singse afaba mahai tamba loina fangjare makhoina chawraklaba matamda afaba samaj amadi soidana oiragani sar makhoi bu lamjingnabagi damak sarna matam chuppata lepiyo waidu tabada Bharat ki masada thauna ama lakpagum tawre mathangi sinda Bharatna press meet ama pangthongnaba silame journalist mayam adu Bharat pu thorakpa ngaiduna leiri Bharatna hek thorakpaga journalist sing aduna Vasumathi makhoi anigi lainariba maridui matangda manam hangjilai Bharatna minute 10 tang tumin layu aduga nakhoina pamba pakhumdu pigi haibadagi journalist sing adu tumin laikhre Bharatna makha tarai aina CM oiramni base thani panga supnagi numit 10 ni khangni adubu masi yamna tenba matamni haina lawbadi yaroi thani pan khak sakti paibada kari tawba yai haiba noi khanglabra traffic rules amadi atopa rules mayam ama karimta khangdabi mathong maram khangdana tawrambado aina khukapi amuk kapta loina rules khangankibane mutpa yabagi film da leiramlaba government school singu aina khukapi amuki khukapta mathau phajana tawkibane mathau phajana tawdaba contractor officer doctor sing adusu mekupta aina action lawkibane sarkar paiba paidaba thidana lo haibase praja khakta da chanagadabani moigi di yaudi haiduna lona yadaba thabak kaya tawba corruption na haraba achawa sangchingdo aina aki akhang loina nanghankibane moina sakti pairaba tungda moina tawriba thabak se praja miyamgi yaifanabani haiba kaukthokhtuna gunda saduna praja singbu aki akhang nanghalle moigumba gunda tawba sing adusu moigi manakta chattuna para tambikhibane matam sangnadagi makhoigi wakat apiraktraba khongang ki miyamdo hojikti makhoigi awatpa mayamdo
khungangduda makhoi masel tanaraga loina sop tawhankrabane masisu aina khukapi amuke khukapta tawribane aigi punsida aina khangdaba ama leiradi ai thamoi sengna ai khangde harko mini adubu khangba taragati tasengna khangri harko mini hojik aina chawthongna amuchu haige aina thani pa numit 12 ni khak power paiba sida asuk yamna tawba ngamli basinadi aina sahi manga natraga tara sakti pairabadi kyam ngamgani khallo adubu aina hariba mayam sigi kanabadi karisu leiraroi noi mayam hena luna lauri base aigi personal life sini nupi dogi maming Vasumathi kawi sinatra tanja adura subodiyam subarauna hawalaktuna nangi office da leiba nupi hek hairakpada Bharatu sauna aina haiba wa loidri haina charekpadagi journalist atu phamtakhre subodiyam subarau asi film hawrakpa matamda Bharatna wasakpa matamda wahi soiba matamda khabarda magi mingcha thigadaba mawngda ikhiba nupa adune Bharatna makhamu tarai Vasumathi middle class family gi nupi amakhangni mahag yamna faba nupi ni noi gi imung manungda leiriba nupi singna afaba nupada luhongba phanglabadi haina wakhalda khanba adugum khanjariba nupi amakhangni aina hanba hek mabu urubadagi mabu nungshiki pamki aidi pisak piklingai dagi ima kaina khibagi ahangwa amadi adum leiraklabane adubu ma hek loinarakpadagi aigi punsigi nungaiba haibado phangjaki mana ngangliba mayamdo asomda Vasumathi ga magi mapaga su TV da yenglibane Bharatna makhamu tarai aiga maga hek laiminaba mikup khuding mana thauna oiduna aina thabak ama tawbada kanna hona khibane aigi dama asuk yamna tawiliba mahakpo aina nuksina luna tongningki adubu ai ngamkide masigi maramdi noigi maramnani noi sen nama ikai khangdaba ngaktane mana hariba waising adu journalist mayam amadi TV yengliba miyandudane Bharatna makhamu tarai nupi machadugi maramda amasu haige taw aina mabu nushire mabu luhongba pamne khangla phawba mana ibu sardagi hendabane aina mabu luhongnabasu mana ibu sar adum kokhibe mana kawriba mingause office ki respect uttuna kawkhibane adubu nakhoina mabu athiba waina maral siba natra noina topic sigi matangda romance in penthouse haina headline tawduna iba natra sisu ahal oiraba nupa amakhang ibani ai khangi asi haraga news adubu iriba ahal adu onsinduna harai nangi na sanupi leibra leitabra ai karisu khangde kaigum leiramlabadi nangi na sanupi ga magi nupaga na bedroom da kari tawi haina iba ngamgodra subodayam subarau nangna paw asibu nangi rating henganaba khakki khallaga atopa newspaper chani amada su iduna hakiba natra nangna nangi imungi pukchaki dama khallaga imung amagi thamoi sopa yaba wa iri madudagi phanglakpa selduna chare ba chak tubu afaba oigadrane Bharatu camera mamangda khara hena nakhilaktuna harai hapta ama nakhoina ai amadi Vasumathi gi maramda thawai yauriba adumaina hapta amado nasana sagi problem da mai onsilabadi mikupta noigi punsido hena chawkhatpa punsi oigani adubu nakhoidi nasana sagi punsido ahongwa lakpa pamde adunadi adum noina khalliba mihusing aduna noigi namak yengaktaba haibase matik chapsai noidi yamna waba punsi mahing amada leiraga phagadabane asi haraga microphone manakta changsilaga noina hangningba wahang hangba yare haraklame adubu journalist sing ado wahang ama tangba ngamdre madudagi Bharatna thengi haraga mapam adudagi thokre matangi sinda minister amagi manakta miyam ama hopsilai minister aduna noidi kana kana no hangbada ahlamana harai nangi kendragi miyoi singni noibu aikoina bot thadaduna kahallaga aikogi damak karisu tawbiraktre adubu aikoigi semnadi aikogi damak yam tawbi adubu aikoina sem khanbagi right laite minister aduna mo sem khanba haibadudi aikoigi right ni ne nupa aduna mo Bharat pu amuk hanna sem ohengadabani kanamtana sem oiba yaroi mahakna vote ki ama amagi karimta khandana aikoigi phanabaki damak yamna khanbi asomda su minister MLA singi yum singda changchangduna prajar miyamna Bharat pu sem oina bataksilame Varadarajulu su matha sare ruling gi minister amadi MLA sing meeting torame minister amana harai hujik kendra khudingda taroklibase taraina lobudi yaroi minister amanu harai praja singna MLA khanbadawna CM sumoina khanba pamle minister amana mu aikoina kendra da hek chalubada Bharat pu lokthoi ba kaigino haiba wahangse adum ngangli adum hangli minister amana mu praja singna sina hujik hairibase CM se bus ki seat amadawna amana mukpham amana muphang mukham da phamba yabra sini damuna mu harai mayam se sarda wafam se phongdokpa loina kinerabani irang se ingthanaba matam kharadi Bharat pu amuhana CM ohenba haise
mayamsu pamnarabani munna mukta khanbiyu sir adubu yam thuna thabak ase tawrigai henna afaba oigani asi haraba tungda MLA sing minister sing mayamdu loina thokre somda su Arvin amadi Bharat tu unarame Arvin naira aibu thajaduna yamna luba case ama sarna ifamda sinabi bani adubu pressure mayamna maram oiraga aina sarbu mingcha thiankre aina mathau phajana pangthoktabana sarbu maithina maram oyan bane aina sarga kayar khanna unaning khibane adubu aigi maise sargi mafamda utpa pamkhidabane sarna aikhoida thajaba thambi khibaduna maram oiraga ai amadi aikhoigi teamna case ado personal oina investigation tawjaki ikoi kuidana aikhoina mitra kauba freelance journalist ama thengnaki case sigi matangda magi mafamda information mayam ama su leiramne adubu kanagumba ama kibadagi mahakto odishagi Brahmpugi manakta leiba apikpa khungang amada lotuna leiri sida mitra haigiba sini film explanation aurokpada aina mitra su pawado yengni haikibado hena thamoi sokpa pawamana sar gi baba laikhibadugi matangda mana angakpa haidoktaba kharadi lei haina su tamlai sigi matung mathangsinda Bharatu mitrana leiriba mafam aduda Mukhtar ga loina lai Mukhtar du mapanda leihuraga Bharatu manungna changlai mitra du Bharat ek ubada ai sida lei haiba sari kamaina khangni no haragi Bharat na phamtaraga hai khwaidagi chahi yamlaba investigation journalist amana karigi atopa state amada lotuna leiribano hana sem oiramba laikitraba ai baba ragabana aroba mikup yodringai numi kharani gi mamangda aroba wafam kharagidama nanga unaki hai adugi matung nang mafam khangdana mangkre hai madu kari marangino hojik sinasi flashback thangatunu ulai mitra amadi Bharat ki mapa Raghabaga unaduna wari hari mitrana harai opposition leader gi machanu pana income ga chana daba lantum leiri haibagi wafam mayamna ni phuni phungangna batai kanamta na sigi matangda action amata laude case amata su file taude aina khangning ba henman badagi ai iranai thiga chare mana adugi ama lantum lepsil lambado maga partner oiba misak ama su leiramle misak adudi atai kana sunate nanaji Elias Varadarajulu Raghavana Karino haribu wafamdo nang hariba wadu kanadano haibana sana bhab tajarabra mitrana amu ngapi gani shar ma hakmangna sumaina tawrangani haiba ai fau thajade adubu aina hena kupna thijiluba matamdani nanajina makhoida chawna mateng panglamle government gi senior official amaga opposition gi senior person amaga pullaga sum tawrangani haiba sidi tasengna wakhanna lamba phawba phangnaroidabane masidi yamna sathiba thabak amani evidence pumbadu sida leijare sar makha taba sargi action ngaijari asi haraga mitra du thokre hojik sinasi present mu lai mitra na harai sarga aiga unaba ikui kuidana adum laikhitre adubu postmortem su amada tawkhide yamna thuna mathau mangam adum pangthokre tawriba thawong singado iching chingni aishu mafamduda laibada sapararoi khanduna panthaba tawdana state to thatoklaga topa state asida lakhibane aina khomjilakhiba evidence mayamdo drive asida yaurabane passion biyo nangna mafam sida lakpa sida moina nangbu question senatuna khongol sodana lirak lamgani aishu mafam se athubada thatoklaga dabane kaigumba aiga nanga unaki haibase moina hek khanglaba nang khodong thiba soidana tagani jekshilo athubada chatlo Bharat na Mukhtar ga mafam adudagi thorakle Mukhtar na mirak narak asum yengbada kanagumba kharana Bharat makhoi ani bu senaduna inarakpagi mawong khara urai aduga khangaudana yumthaktagi nupa amana nongmaina em tawbadu ubada Mukhtar na Bharat ki mamangda thachile kaplakpa nongmai maru aduna Mukhtar gi pamomda painkhre nongmai ma kholdu tabada miyam du kai kai duna senki bagi tanja lauraga Bharat makhoi ani su tanja yenglaga mafam dudagi nan thoraktuna hospital amada Mukhtar gi asopadu yenglame tanja dura miyoi kharana makhoibu koithi thibadu Bharat na thongnawdagi uraduna panthaba tawdana mafam adudagi ambulance ama thauraga Mukhtar makhoi ani chenthoragle Bharat na gari du thauna sai mirror dura yengbada tungda gari mayam amana makhoibu tanarakpadu ure gari du asum kanna thorakpada chawraba lampak amada yaure Mukhtar na makhoi mayam adudagi nanthokhtuna chenba oithokhidra hairaklame Bharat na hengnaba question chenba budi moiga mayongnabana fai haraklame asi haraga gari du mamai khangka kaktuna khamlaga Bharat tu gari dagi kumtharaktuna famadu yunglamba yot ama fuktuna lagliba miyosing adubu loina fudarame akon bagi nupa aduna hairai sir aidi kaisu khangjaba natte aibu thadokpiyu
thawai thadriba soktuna tariba makhoi ase ai ambulance asida haplaga pujakhake sar Bharat amu aina nangbu thadokani adubu noi gumba mayam ama masi da aibu hanaba ngaiduna leiramgani haiba ai khangi aina mafam khuding lepaga phunaba haidu su nungairaroi adugi su mathakta sigumba mafam saba ama aina thiba su ngamdau mande aduna nangna moibu sida pulap laknaba pau pikhikadabani aduga numit tadringaida moibu pulap loisilaga noibu tharakliba midugi manakta chatlaga aina wari shagadoine nupa aduna atai mafam sinda lairiba moigi party sing adubu mafam asida langnabagidama phone da pau pikhraba tungda asopa sing adu ambulance tu da hapuna thaukhre hojik masing yamna ba thang ten paiba nupa mayam ama Bharat tamna chensilaki Bharat akiba amata phaudana mayukna naba sem sakhre tawriba tawtu ubada muktar to ngakna yenge tanja dumakta da kadomdagi no khangaudana khusu khulai paiba masing yamlaba nupa mayam ama su Bharat ki tunglumdagi chensilaki nupa sing aduna Bharat pu hanaba chensilakliba makhoi sing adu loina fudakhre aduga Bharat pu makhoina ikoina lepsinduna ngaksinduna thamkhre nupa amana hairi sardi aikhoi gi ishorne aikhoi wasaktuna hairibasini sargi punsibu manghannaba khonarab amata lemna tharoi Bharat tu miyamduna ngak sentuna mafam adudagi purakle Varadarajulu ki manakta lakle jangsilaktuna phamtharaga hairi ai khange nangna taba pawniba pawdo nangna tharakliba mido samagi mathakta oiramgani adubu makhoi lisingna aigi maikaida lepirare moi mayamna nangna tharakliba mioi singdo amata hingna thamlamni haba thajatre Varadarajulu na wa haye tawrakpada Bharatna kakthalaga makhamu tarai nangna sumai tawrakpasida aina kaisu angakpa phaude ahanbada nangna aibu semu hankiba aise nangna sisena ningba mawngda nangna hairika yani haina nangna khanba adubu madugi ona tainabada aina nangbu ahing tumba ihandaba state ki wa ama tathok tasin tawpada nangi wa aina takhidaba si mayam sidagini nangna ingonda chatharak leiba thawong mayam se adubu fare si loina kauthokrasi adubu mayam si nattaba nangna sawbugi maram amasu leiri haiba ai khangle Bharat phaklangna theliba magi mapagi photo tu yenglaga hairani chahi nimpu hena marup oiduna lagle miyam pumbana Ragavaram amadi Varadarajulu di masa amatani haina khalle adubu asengbadi madu natte miyamna uribadu nattaba aronba saklot ama leiri Bharat tu phamlambadagi fuga holaga makha amu tarai amukta hayune noi ani gi marakta leiriba marido marup amagi asengba marini toksinaba mari natte haina adu haiba ngamnabadi nang ai mikupsida mafam se thadosuna chakige Varadarajulu tu sauna hirai marup ani gi marakta leiriba mari ase thadatnaba honarakibadi nangi nabanane miyam gi seba tawba haibase ekhoina yam naha oiringaidagi ningjaraklaba manglane miyam gi seba tawgi hairabadi sakti mathau tai sakti pangnaba political party ama semkhibane adubu party amana sakti paigi hairabadi paisa sangi kaiguma khara tawgi hairabadi marakta asoiba aramba kharasu adum yawrakpa tabane sakti painaba honabada ayet apan pirakpa mi kharadi mangan batabane aduga kanaguma kharana thamoi kaiba haiba sisu hauna sane punamakse karisu khanthadana nangi napana aibu jingnaba horakhibane mana aibu su phaduna namsinduna thamnaba plan phawba yatkibane adubu aina madumak oithwan kidabane asi haraga sinasi hujik flashback da hangatuna ulai Bharat ki mapa Ragavaram du hospital da breathing tube thingjinduna leiri hiptuna leiri ba Ragavaram gi manakta changsilaktuna Varadarajulu na hairai numit nimfuni se aina nangbu unanaba honaduna lakhibane nangna unanaba tanja sumai pikhidabane asukoina chahi nimfu marup oiduna laklaga aingondagi nathainaba honaribado karisu nungaitaba phawdra sakangdaba mi amana laklaga aigi maramda karino khara hairam lena nangna hekta thajaraga aibu case file tawraga phanaba honahanba aina corruption tawramba suya aduga phattaba thabak tawramba suya adubu aise nangi marupni nangi khwaidagi nangnaba marup amana asoiba ama tawre haiduna nangna madu ngakpiba ngamlodra karma politics no nangna sanaribase nangna lusingbani nangna tawgeda ngamme khallamgani adubu nangi punchije aigi control da lai habasiti nang khangde aina nakta laglaga wafamse sengdoke khankibane adubu nangna aigi wa amata tararo habase ai khangkhre aduna aina thabagase pangthokpane nangbu sigi phibam sida thamli base aina tohanbane sinatana aigi atopa upai leite nami kharani gi mamangdagi nangi doctor duka tanaraga aina nangbu hidak thabagi mahut hu hoina thabane sinasi amu Ragavaramna sigi phibam sida latringai mayumda hidak kabagi sinadu ulai Varadarajulu na makha amu tarai ahanbada nangi khut amadi khongdu paralyze oyanba
mamai thangda nangi chindo amuk paralyze ohenbane ngasi ti nangi awabadu matam pumbagi koknaba aina poison ki dose adu hengatlagani hojik nangi matam loire ragabaram gi mingsi asamida mayamna ragaba hairaga adum khangnabane mathangi mapoktadi asingba marup ama oinaba hono goodbye asumna Varadarajulu na yanduna lairiba drip aduda poison adu maya kana yasenbadagi ragabaram do sire senasi hochi presenta mulai Varadarajulu na hai mana nangbu phangdringai leader oidringai dagi aiga marup sanaraklabane aishu thamoi shoktabana natte adubu upai leitabane nangdi yamna ha oina experience leirabane yamna hai singba misak ama oirabane nangna afafatta munna khallaga thabak tawrakani haina aina asa tawe Bharat namo afaba thabak tawgi hairabadi power pai bahana mathau tai haina nangna hojikta haiki aduga amuksu power pai na bahona bada fattaba kharasu tawba tai haiki sibu karama wakhalon no nangna tawriba mayam sina nangse ko yamna wangi khanjarambadi yai adubu masidi ko yaudaba mi amana tawgadaba thabakne asoiba ama kupsina bahona bada nangna atopa asoiba ama mu tawba asoiba ama do amu kupsina bahona bada asoiba atopa ama gamuksu tawba nangna pumnamak losin ba yana ba hona bada aina yauraktringaida ipagi manthau mangamsu loina losinkhibane Varadarajulu tu akiba sakom amada matin jothai Bharatna punsigi ngakpirasu koklaroi asoiba mayam ama nangna tawkre matik chaba khudam changdam galoina na nangbo miya mangda sabak phakna ba ina sem sarabane asi haraga Bharatu mafamdudagi thorakpa hawe Varadarajulu na khamduna hairei Bharat aise nangi babagumbane aibu miya mangda adumna tawganu ai nangbu amu hana CM ohelage Bharatna amu nangna khalibase aise nangdawna tawhange sinine nangna hujik phawba aibu phajana khangdri CM gi chair adu hek phamba numita aina khanki aina miyam gi namak thamoi sengna thabak soidana tawgani haina nangna tawkhiba oidaba mayam do miyam pumbana khangsano nangi asengba sakto nangi asengba saktam do miyam mangda utpa matamda oirakadaba phibam do nang puba thangba ngamloi haiba khangi adubu nangdi experience leiraba misakni karina phagani haibadudi nangna san lepcharo nang amana mangkhiba matamda tungda lakhadaba merol singda parama oijaorasano asi haraga Bharatu kaduda ki thokre Varadarajulu su matomta nongmai kapsinduna sijakre Bharat pu CM oina amu hanna wasak laukre aduga senja tumja da chenaba opposition leader gi machanupa Manohar amadi aranba tawba MLA singsu police na loina phagale post credit scene oina Bharatna magi imung manunga loina na Vasumathi gi yumda laktuna luhongna ba haiba lakpadu utlaga film asi matang swaida loisile